Ngasigi ay ngasina hek nongan kibaga aigi punsigi aroiba mikupto oigani. Bed number 56 aluro. Sigi patient si mana injection pirasi. Lehoro. Marai fajarakani da isasidi. Adudi gilasi ani surabanina indomcha ama pukhrage ko. Hoi pukro indomcha. Ine, outdoor gairo. Hoi. Ine chatlage ko. Is noina khurado amuk tharake ko. Yumda sune kanagi sanwo lawwo hotnabadane ngauri jani bungo. Adudi amuk chatlage ko. Indomcha biscuit su pukro. Che. Pidaruni aina sida chaapsu yade. Laikai angangsingda pijawro. Hoi. Nangna pu haramina purage ko. Ibunga sanggoijao noi mayam leihawi haibagine ine satawrini ko. Noi ne kai no awara pa ta thok ta sin tawdana ne nungaina leimino ko ibunga. Akoi kum laina naba masenje amaga tathok tasin tawraga nungaina leihawro sinine. Au. ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯌꯨꯝꯗꯒꯤ ꯃꯤ ꯑꯃꯇ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯏꯗꯣꯝꯆꯥꯒꯤ ꯊꯕꯣꯝꯕꯤꯁꯤꯗꯤ ꯃꯤ ꯑꯇꯩꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯝꯗꯧ ꯃꯥꯜꯂꯤ ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯔꯖꯅꯤꯅꯦ Ibungo tomchawa nangi wahai watadusu phajari ko nai haide layu noi ne khoi thanin ga ne marup oidana sum layu ko noi ani di ne sawong saban su phanabu manari ye sahi sulonga weram gani ibe manara sa ise salage ko noi meyam lai haidana ne ise se pongning lumna sa tawri ni ko haima ise thanil se nangli libo phuri se aidinga sange ikaw kawi nang khurato na puro o haibani ma sumaron ga leijadaba du dane phuri se ma mu litke puro o na harakpa lokthoro Kainu mata jibo. Purin masam ni pisu mumbikre. Last ta khonggaw ji lokthok haraktana. Ana baje. Ko lehawni ko. Kuratongi ji puri mari ma le du ba. Si makakta in lit pasida ba. Se pukro se.
ꯈꯨꯔꯥꯇꯣꯟꯗꯣ ꯊꯕꯛ ꯆꯤꯟꯗ ꯆꯤꯜꯂꯒꯗꯤ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯅꯤꯌꯣ. ꯍꯣꯏꯗ ꯅꯪ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯉꯝꯗꯕꯁꯨ ꯅꯠꯇꯦ. ꯕꯣꯝ ꯇꯨꯗꯅ ꯍꯦꯛ ꯅꯥꯕꯃꯛꯁꯨ ꯅꯠꯇꯦ. ꯏꯟꯗꯣꯝꯆꯥ ꯆꯠꯂꯒꯦꯀꯣ. ꯆꯠꯂꯦ 이bungo ꯅꯣꯏ ꯃꯌꯥꯝ ꯂꯩꯍꯧꯔꯣꯀꯣ. ꯕꯦꯝꯃ 나라사 ꯆꯠꯂꯦ ꯍꯦ. ꯆꯠꯂꯣ. ꯁꯤꯗꯝꯅ. ꯅꯪ ꯂꯩꯔꯒ ꯑꯅꯥꯕ ꯍꯦꯟꯖꯅꯕꯅꯦ. ꯑꯅꯥꯕꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩꯅꯤꯡꯗꯦ. ꯍꯤꯗꯥꯛ ꯑꯝꯇ ꯀꯥꯞꯁꯦ. ꯍꯣꯏ ꯍꯣꯏ. ꯉꯔꯥꯡꯗꯤ ꯌꯦꯠꯇ ꯀꯥꯞꯄ ꯑꯣꯏꯔ ꯃꯥꯜꯂꯦ. ꯉꯁꯤꯗꯤ ꯑꯣꯏꯔꯣꯝꯗ ꯀꯥꯞꯁꯦ. ꯁꯣꯝꯒꯤ ꯏꯗꯣꯝꯆꯥꯗꯨ ꯀꯌꯥ ꯐꯔꯝꯗꯧ ꯃꯥꯟꯗꯦ. ꯈꯪꯗꯦ. ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯠꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤꯗꯤ ꯃꯍꯥꯛꯅ ꯏꯃꯥ ꯁꯛꯇꯨꯅ ꯂꯩꯔꯤꯕꯅꯤ. 이마 ꯂꯩꯈꯤꯗ꯭ꯔꯕꯣ? ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅꯤ. 이마ꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯈꯤꯗ꯭ꯔꯦ. ꯄꯥꯕꯨꯡꯁꯨ ꯆꯍꯤ 4-5ꯃꯨꯛ ꯁꯨꯔꯝꯃꯅꯤ. ꯍꯣꯁꯄꯤꯇꯥꯜꯁꯤꯃꯛꯇꯗ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯂꯩꯈꯤꯗꯕꯅꯤ. ꯅꯤꯡꯉꯣꯜꯗꯤ ꯌꯥꯎꯗ꯭ꯔꯥ? ꯌꯥꯎꯗꯦ. ꯈꯨꯔꯥꯇꯣꯟꯒ ꯏꯟꯗꯣꯝꯆꯥꯒꯅ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯇ ꯎꯗꯕꯗꯨꯗ ꯑꯩꯕꯨ ꯃꯆꯥ ꯁꯛꯇꯅ ꯀꯣꯟꯗꯅ ꯌꯣꯛꯏꯕꯖꯥꯠꯅꯤ. ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ. ꯅꯨꯄꯤꯗꯤ ꯊꯤꯕꯤꯗ꯭ꯔꯤꯕ? ꯊꯤꯗ꯭ꯔꯤꯗ. ꯃꯈꯣꯏ ꯏꯁꯩ ꯑꯃ ꯂꯩꯗꯥꯏꯅꯦ. ꯑꯩꯗꯤ ꯄꯥꯈꯪ ꯁꯔꯤꯅꯦꯗꯅ. ꯑꯩꯁꯦ ꯃꯤꯅ ꯉꯥꯎꯋꯦ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ. ꯑꯩꯗꯤ ꯁ꯭ꯄꯤꯔꯤꯠ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ. ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯤ ꯂꯩꯕꯅꯦ. ꯍꯛꯆꯥꯡꯁꯨ ꯉꯝꯗꯕ ꯆꯍꯤꯃꯨꯛ ꯈꯔ ꯍꯦꯜꯂꯝꯃꯅꯤ. ꯍꯟꯗꯛ ꯂꯧ ꯀꯨꯝꯃꯨꯕꯗꯨꯗꯒꯤ ꯈꯔ ꯍꯦꯟꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ. ꯌꯨꯒ ꯊꯛꯄꯤꯕ꯭ꯔꯥ? ꯊꯛꯇꯕꯒꯨꯝꯕꯅꯤ. ꯃꯔꯛ ꯃꯔꯛꯇ ꯅꯣꯡ ꯐꯥꯗꯣꯛꯄꯨꯗꯤ ꯊꯛꯄ. ꯃꯔꯛ ꯃꯔꯛꯇꯁꯨ ꯊꯛꯄꯤꯔꯨꯔꯅꯨꯋꯣ. ꯑꯅꯥꯕꯁꯤꯒ ꯌꯨꯒꯗꯤ ꯄꯛꯅꯔꯔꯣꯏ. ꯊꯛꯆꯔꯔꯣꯏ. ꯌꯨꯒ ꯄꯛꯅꯕ ꯑꯅꯥꯕꯕꯨ ꯀꯔꯤ ꯂꯩꯔꯤꯒꯦꯅꯦ ꯁꯤꯁꯇꯔ? ꯗꯣꯛꯇꯔꯁꯤꯡꯁꯨ ꯔꯥꯎꯟ ꯂꯥꯛꯑꯅꯤ. ꯃꯌꯥꯝ ꯗꯣꯛꯇꯔ ꯔꯥꯎꯟ ꯂꯥꯛꯑꯅꯤ. ꯑꯅꯥꯕ ꯑꯃꯒꯤ ꯃꯅꯥꯛꯇꯅꯦ ꯃꯤ ꯑꯃꯃꯝꯗ ꯍꯦꯟꯅ ꯂꯩꯕꯤꯅꯨ. ꯁ꯭ꯋꯥꯏꯗꯒ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯊꯨꯅ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯕꯤꯌꯨ. ꯁ꯭ꯋꯥꯏ ꯆꯥꯏꯔꯒ ꯊꯝꯕꯤꯒꯅꯨ ꯑꯝꯇ. ꯑꯩꯁꯨ ꯑꯃꯨꯛ ꯁꯦꯝꯃꯒ ꯂꯩꯔꯦ. ꯄꯦꯂꯥꯗꯣ ꯍꯥꯟꯅ ꯄꯨꯊꯣꯛꯀꯨ. ꯆꯩꯔꯛꯑꯅꯤ ꯋꯥꯅꯤ. ꯃꯣꯏ ꯄꯥꯕꯨꯡꯉ. ꯍꯩ, ꯀꯩꯅꯣ? ꯊꯥꯅꯤꯟꯒꯤꯗꯣ ꯀꯩꯅꯣꯝꯇꯗꯤ ꯇꯥꯟꯅꯁꯤꯗ. ꯍꯩ, ꯃꯥꯒꯤ ꯃꯇꯥꯡꯗꯅꯦ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯛꯀꯅꯨ. ꯃꯥꯒꯤ ꯂꯥꯌꯦꯡꯕꯗꯅꯦ ꯑꯩ ꯁꯤꯀꯤ ꯑꯃ ꯐꯥꯎ ꯄꯨꯊꯣꯛꯑꯦ. ꯑꯗꯨꯒ ꯆꯠꯁꯨ ꯆꯠꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯅꯥꯕꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯝ ꯊꯝꯕ ꯍꯥꯏꯁꯤꯕꯨ ꯐꯖꯔꯤꯕ꯭ꯔꯣ? ꯍꯥ? ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯣ. ꯂꯩꯀꯥꯏꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯕꯨ ꯆꯣꯞꯇꯅ ꯇꯣꯛꯑꯅꯤ ꯍꯥꯏꯕꯅꯤ. ꯍꯣ, ꯅꯪꯗ ꯇꯨꯃꯤꯟ ꯂꯩꯊꯣꯛꯎꯅꯦ. ꯆꯠꯄꯤꯔꯨꯅꯨ. ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅꯔ ꯀꯅꯥꯅꯅꯣ ꯃꯔꯥꯏꯅ ꯃꯊꯧ ꯃꯉꯝꯗꯣ ꯄꯥꯡꯊꯣꯛꯆꯈꯤꯅꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯩꯅ ꯏꯔꯤꯕ ꯗꯥꯏꯔꯤꯁꯦ ꯀꯅꯥꯅ ꯄꯥꯕꯤꯅꯕꯅꯣ? ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤꯒꯤ ꯀꯔꯤ ꯄꯥꯟꯗꯝꯅꯣ? ꯅꯠꯇ꯭ꯔꯒ ꯊꯧꯗꯣꯛ ꯑꯃ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯗꯅ ꯀꯥꯎꯉꯝꯗꯅꯕ ꯆꯦꯅꯥꯁꯤꯡ ꯑꯁꯤꯗ ꯊꯝꯃꯝꯒꯗꯧꯔꯤꯕꯅꯣ? ꯈꯪꯗꯦ. ꯑꯗꯨꯕꯨ ꯍꯤꯡꯅꯔꯤꯕ ꯂꯥꯡꯅꯔꯤꯕ ꯃꯤꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯛꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯁꯤꯅ ꯄꯥꯎꯗꯝꯐꯝ ꯑꯣꯏꯔꯤ. ꯇꯥꯃꯣ, ꯉꯁꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯁꯤꯒꯦ? ꯆꯥꯅꯤꯡꯕ ꯑꯝꯇꯗꯤ ꯍꯥꯏꯌꯨꯗꯅ. ꯑꯩꯒꯤꯗꯤ ꯌꯥꯔꯦꯗ. ꯍꯣꯁꯄꯤꯇꯥꯜꯅ ꯑꯩꯒꯤꯗꯃꯛꯇꯅꯦꯗꯅ ꯆꯔꯥ 2 ꯄꯤꯔꯤꯁꯦ. ꯃꯁꯤꯅ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯔꯦꯗ. ꯍꯦꯔꯥ, ꯏꯇꯥꯎ ꯃꯗꯨ ꯌꯥꯕ ꯍꯧꯅꯗꯦꯗ. ꯏꯇꯥꯎꯒꯤ ꯃꯤ ꯂꯩꯇꯦꯅ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ. ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯅꯥꯕ ꯃꯌꯥꯝꯁꯦ ꯏꯃꯨꯡ ꯑꯃꯠꯇꯅꯤ ꯈꯜꯂꯨ. ꯃꯇꯦꯡ ꯄꯥꯡꯅꯔ ꯂꯣꯏꯔꯤ ꯀꯩꯅꯣ. ꯑꯋꯥꯠ ꯑꯄꯥ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯅꯁꯤ. ꯏꯇꯥꯎ, ꯆꯥꯛꯆꯥ ꯍꯩꯖꯥꯅꯕꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯗꯨꯕꯨ ꯅꯤꯡꯁꯤꯡꯉꯛꯇ꯭ꯔꯅꯦ? ꯃꯗꯨ ꯅꯤꯡꯁꯤꯡꯉꯒ ꯆꯥꯅꯤꯡꯕ ꯐꯥꯎꯔꯛꯇ꯭ꯔꯣ ꯏꯇꯥꯎ? ꯆꯥꯅꯤꯡꯕꯕꯨꯗꯤ ꯐꯥꯎꯏꯗ. ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ ꯅꯥꯕ ꯐꯔꯕꯅꯤ ꯏꯇꯥꯎ. ꯅꯥꯕ ꯐꯔꯕꯅꯤ. ꯗꯥꯛꯇꯔꯅꯕꯨꯗꯤ ꯅꯍꯥꯟꯅ ꯆꯥꯅꯤꯡꯕ ꯆꯥꯎ ꯍꯥꯏꯔꯕꯅꯤꯗ. ꯑꯗ ꯑꯩꯅ ꯐꯅ ꯆꯥꯅꯤꯡꯉꯁꯨ ꯃꯅꯨꯡꯗꯒꯤ ꯍꯦꯛꯇ ꯀꯥꯎꯊꯣꯔꯛꯄ. ꯅꯠꯇꯦ, ꯆꯈꯥꯎꯁꯦ ꯄꯥꯇ꯭ꯔꯤꯛ ꯄꯥꯔꯖꯥꯠꯂ ꯈꯪꯗꯦꯃꯤ. ꯏꯇꯥꯎ, ꯍꯟꯗꯛꯀꯤ ꯅ꯭ꯌꯨ ꯌꯥꯔꯗꯅꯦ ꯈꯔ ꯍꯦꯟꯖꯜꯂꯛꯄꯅ ꯑꯣꯏꯔꯝꯒꯅꯤ. ꯅ꯭ꯌꯨ ꯌꯥꯔ ꯕꯥꯏ ꯕꯥꯏꯗꯤ ꯌꯥꯎꯕꯨ ꯌꯥꯎꯗꯦꯅꯦ. ꯍꯟꯗꯛ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔꯒꯤ ꯚꯣꯠ ꯑꯃꯨꯛ ꯑꯣꯛ. ꯑꯗꯒꯤ ꯀꯥꯕ ꯀꯥꯗꯕ ꯃꯌꯥꯝꯗꯨꯒꯤꯅꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯄꯗ ꯆꯈꯥꯎꯁꯦ ꯐꯖꯅ ꯄꯥꯈ꯭ꯔꯦ. ꯃꯗꯨꯒꯤ ꯔꯤꯖꯟꯅꯅꯦ ꯉꯁꯤ ꯃꯌꯥꯝ ꯑꯃ ꯃꯐꯝꯁꯤꯗ ꯊꯦꯡꯅꯔꯤꯁꯦ, ꯂꯣꯡꯅ ꯇꯥꯔꯤꯁꯦ. ꯏꯇꯥꯎ, ꯑꯩꯈꯣꯏꯁꯦ ꯋꯥꯛꯁꯣꯞꯇꯅꯦ ꯒꯥꯔꯤ ꯌꯥꯗꯕ ꯃꯌꯥꯝ ꯑꯃ ꯁꯦꯝꯕꯗꯧꯅꯅꯦ ꯍꯣꯁꯄꯤꯇꯥꯜꯁꯤꯁꯨ ꯃꯤꯒꯤ ꯍꯛꯆꯥꯡ ꯄꯥꯔꯠ ꯌꯥꯗꯕ ꯃꯌꯥꯝ ꯑꯃꯒꯤꯅꯦ ꯁꯦꯝꯐꯝꯅꯦꯃꯤ ꯏꯇꯥꯎ.
ꯗꯣꯛꯇꯔꯁꯤꯁꯨ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯒꯗꯤ ꯒꯥꯔꯤ ꯃꯦꯀꯥꯅꯤꯛ ꯑꯃꯅꯤ ꯕꯣꯗꯤꯗꯤ ꯐꯅ ꯂꯤꯡꯅ ꯎꯏ ꯇꯥꯗꯒꯤꯗꯨꯕꯨ ꯀꯔꯝꯕ ꯄꯥꯠꯇ ꯌꯥꯗꯕꯅꯣ ꯇꯥꯗꯒꯤꯁꯦ ꯃꯩ ꯃꯥꯡꯕ ꯍꯥꯏꯗꯨꯅꯤ ꯃꯩ ꯐꯪꯗꯕ ꯄ꯭ꯂꯥꯛ ꯃꯤꯁ ꯑꯣꯏꯕ ꯑꯗꯨꯗꯤ ꯂꯥꯁ ꯁ꯭ꯇꯦꯖꯅꯤꯅꯦ ꯑꯥꯎꯠ ꯑꯣꯏꯔꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣꯒꯤꯕꯨ ꯀꯔꯤ ꯄꯥꯠꯇ ꯌꯥꯗꯕꯅꯣ ꯇꯥꯗ ꯑꯩꯒꯤꯗꯤ ꯌꯥꯝ ꯌꯥꯗ꯭ꯔꯦꯗ ꯏꯟꯖꯤꯟ ꯊꯥꯡꯒꯗ ꯌꯥꯔꯣꯏ ꯕ꯭ꯂꯣꯛꯁꯨ ꯁ꯭ꯇꯦꯟꯗꯔ ꯅꯠꯇ꯭ꯔꯦ ꯑꯅꯤꯔꯛ ꯈꯥꯏꯔꯨꯔꯦ ꯀꯨꯆꯨꯁꯤꯁꯨ ꯂꯣꯏ ꯑꯣꯜꯂꯦ ꯏꯃꯥ ꯄꯨꯡꯗꯒꯤ ꯀꯥꯝꯃꯛꯄ ꯑꯣꯔꯤꯖꯤꯅꯦꯜ ꯀꯝꯄꯅꯤ ꯔꯪꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯂꯣꯏ ꯁꯤꯙꯔꯦ ꯑꯥꯎꯠ ꯑꯣꯏꯔꯅꯤ ꯌꯦꯡꯕꯗꯗꯤ ꯃꯣꯗꯦꯜꯁꯤ ꯌꯥꯝꯅ ꯂꯤꯕ ꯃꯥꯟꯗꯦ ꯐꯤꯕꯝꯗꯤ ꯌꯥꯝ ꯁꯣꯛꯆꯜꯂꯦꯅꯦ ꯊꯕꯥꯛꯇꯨ ꯑꯦꯟꯇꯤꯅꯥ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯃꯣꯗꯦꯜꯕꯨꯗꯤ ꯅꯧꯔꯤꯅꯦ ꯈꯨꯊꯧ ꯊꯤꯕ ꯊꯥꯎ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯍꯟꯖꯜꯂꯦ ꯑꯗꯨꯅꯅꯦ ꯏꯟꯖꯤꯟꯁꯦ ꯊꯨꯅ ꯆꯥꯏꯔꯤꯁꯦ ꯄꯥꯎꯡꯁꯦ ꯇꯞꯅ ꯍꯤꯞꯊꯁꯦ ꯄꯥꯕꯨꯡ ꯁꯦ ꯈꯣꯡꯁꯦ ꯇꯞꯅ ꯊꯥꯡꯒꯠꯂꯛꯀꯦ ꯀꯩꯗꯧꯔꯕ ꯁꯦ ꯀꯩꯗꯧꯔꯒꯦ ꯌꯦꯡꯒꯦꯁꯦ ꯁ꯭ꯋꯥꯏꯗꯔ ꯅꯥꯔꯤꯁꯦ ꯀꯟꯅ ꯄꯥꯏꯔꯛꯀꯅꯨꯅꯦ ꯌꯦꯠ ꯊꯪꯕꯗꯣ ꯌꯦꯠ ꯊꯪꯕ ꯁꯣꯝꯗꯔꯣ ꯅꯥꯔꯤꯁꯤꯕꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯄꯥꯕꯨꯡ ꯉꯥꯛꯇꯪ ꯈꯥꯡꯉꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯥꯕ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯗꯣꯛꯇꯔ ꯍꯦꯛ ꯅꯥꯕꯒ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯅꯣꯏꯕꯣ ꯑꯩꯈꯣꯏꯅꯗꯤ ꯆꯠꯁꯦ ꯍꯥꯏꯖꯕꯅꯦ ꯄꯥꯕꯨꯡꯅ ꯁꯨꯡꯌꯥ ꯌꯥꯗꯕꯗꯨꯗ ꯁꯦ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯌꯦꯡꯒꯦꯁꯦ ꯁꯣꯔꯗꯣ ꯆꯥꯎꯅ ꯑꯝꯇ ꯍꯣꯟꯕꯤꯌꯨ ꯑꯁꯨꯛ ꯆꯥꯎꯅ ꯍꯣꯜꯂꯤꯁꯤꯗꯤ ꯁꯦ ꯁꯤꯁꯇꯔ ꯍꯤꯗꯥꯛꯇꯣ ꯑꯝꯇ ꯀꯥꯞꯅ ꯇꯧꯁꯤ ꯄꯥꯝꯕꯣꯝꯗ ꯀꯥꯞꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯄꯥꯈꯠꯄꯤꯅꯨ ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤ ꯃꯥꯕ ꯄꯥꯡꯈꯤꯗ꯭ꯔꯦꯍꯦ ꯀꯔꯤ ꯄꯥꯡꯗꯕꯒꯤ ꯋꯥꯗꯤꯅꯦ ꯅꯍꯥ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯀꯩꯖꯥꯎ ꯑꯃ ꯍꯥꯠꯈ꯭ꯔꯤꯅꯤ ꯏꯔꯣꯏ ꯑꯆꯧꯕ ꯐꯥꯔꯤ ꯄꯣꯠꯅꯤ ꯀꯥꯞꯇ꯭ꯔꯤꯌꯦ ꯄꯥꯕꯨꯡ ꯀꯥꯞꯇ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯄꯨꯟꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛꯇꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕꯅꯦ ꯍꯤꯗꯥꯛꯁꯨ ꯀꯥꯞꯇ꯭ꯔꯤꯕꯅꯦ ꯆꯥꯁꯨ ꯆꯥꯗ꯭ꯔꯤꯕꯅꯦ ꯄꯥꯕꯨꯡ ꯀꯥꯞꯄꯦ ꯀꯥꯞꯈ꯭ꯔꯦꯕ ꯑꯍꯜꯁꯦ ꯄꯥꯈꯠꯃꯟꯈꯤꯗꯅ ꯍꯨꯃꯥꯡꯕꯨ ꯀꯥꯡꯉꯦꯁꯦ ꯁꯦ ꯍꯤꯗꯥꯛꯁꯤꯡꯁꯦ ꯂꯩꯕꯤꯔꯨꯔꯣ ꯍꯣꯏ ꯐꯅꯤ ꯗꯣꯛꯇꯔ ꯁꯦ ꯍꯤꯗꯥꯛ ꯀꯥꯞꯁꯤ ꯁꯤꯁꯇꯔ ꯅꯤꯡꯖꯣꯟꯗ ꯀꯥꯞꯄꯣꯏꯁꯦ ꯀꯩꯗꯧꯔꯦ ꯄꯥꯝꯕꯣꯝꯗ ꯑꯣꯏꯅ ꯀꯥꯞꯄꯁꯦ ꯅꯪ ꯌꯦꯇꯨꯝꯗꯨꯅ ꯊꯤꯟꯗꯠꯄꯗ ꯅꯤꯡꯖꯣꯟꯁꯦ ꯌꯦꯇꯨꯝ ꯃꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯨꯃꯤꯗꯥꯡꯗ ꯑꯇꯤꯌꯥꯗ ꯊꯋꯥꯟꯃꯤꯆꯥꯛ ꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ ꯌꯦꯇꯨꯝꯗꯣ ꯁꯥꯡꯃꯟꯗ꯭ꯔꯣ ꯈꯤꯇꯪ ꯇꯦꯟꯕ ꯂꯩꯇ꯭ꯔꯣ ꯍꯛꯆꯥꯡꯁꯦ ꯃꯇꯣꯡꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯁꯔꯨꯗ ꯉꯥꯛꯇ ꯊꯤꯜ ꯂꯩꯔꯦꯃꯤ ꯁꯦ ꯑꯅꯥꯕꯅ ꯋꯥ ꯌꯥꯝ ꯉꯥꯡꯕ ꯐꯠꯇꯦꯗ ꯇꯨꯃꯤꯟ ꯂꯩꯌꯣ ꯀꯥꯞꯄꯤꯔꯒꯦ ꯑꯩꯁ ꯁꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯥꯔꯃꯥꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏ ꯆꯥꯔꯁꯨ ꯑꯩ ꯐꯔꯛꯀꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯑꯥꯎꯠ ꯑꯣꯏꯗꯣꯏꯅꯣ ꯍꯌꯦꯡ ꯗꯣꯛꯇꯔ ꯂꯥꯛꯑꯒꯅꯦ ꯍꯪꯕꯤꯍꯧꯔꯣ ꯑꯩ ꯍꯥꯏꯕ ꯉꯝꯗꯦ ꯍꯤꯗꯥꯛ ꯂꯩꯔꯕꯣ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯂꯩꯌꯣ ꯍꯥꯏꯕ ꯍꯤꯗꯥꯛ ꯑꯝꯇ ꯂꯩꯗ꯭ꯔꯗꯤ ꯑꯅꯥꯕꯁꯤ ꯐꯔꯔꯣꯏꯌꯦ ꯁꯤꯁꯇꯔ ꯌꯨꯝꯗꯒꯤ ꯃꯤ ꯂꯥꯛꯇ꯭ꯔꯒꯗꯤ ꯍꯤꯗꯥꯛ ꯂꯩꯅꯕꯒꯤ ꯁꯦꯜꯁꯨ ꯂꯩꯇꯕ ꯆꯥꯡ ꯅꯥꯏꯅ ꯍꯤꯗꯥꯛ ꯆꯥꯕ ꯆꯥꯡ नाꯏꯅ ꯍꯤꯗꯥꯛ ꯀꯥꯞꯄꯕ ꯑꯗꯨꯏꯗꯤ ꯑꯅꯥꯕꯁꯤ ꯐꯔꯛꯀꯗꯣꯏꯅꯤ ꯗꯣꯛꯇꯔꯅ ꯏꯔꯝꯕ ꯍꯤꯗꯥꯛ ꯃꯌꯥꯝ ꯑꯃ ꯆꯥꯅꯕ ꯀꯥꯞꯅꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯕꯅꯤ ꯑꯗꯣ ꯌꯨꯝꯒꯤ ꯃꯤꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯎ ꯄꯤꯕꯤꯈꯣ ꯐꯅꯤ ꯄꯥꯕꯨꯡ ꯍꯣꯔꯂꯤꯛꯁꯦ ꯑꯝꯇ ꯊꯛꯆꯟꯁꯤꯁꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯩ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ ꯀꯔꯤꯝꯇ ꯊꯛꯅꯤꯡꯗꯦ ꯀꯣ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤ ꯃꯥꯕ
ꯃꯤꯅ ꯄꯩꯁꯥ ꯇꯤꯡꯈꯩ ꯂꯩꯔꯨꯔꯒ ꯀꯩꯝꯇ ꯆꯥꯎ ꯊꯛꯎ ꯌꯥꯔꯣꯏꯕ ꯕꯦꯃꯥ ꯅꯪ ꯅꯦ ꯄꯥꯕꯨꯡꯗꯅꯦ ꯀꯔꯤꯝꯇ ꯁꯥꯎꯔꯅꯨ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯈꯤꯕꯒꯅꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯗꯅꯦ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯒꯦ ꯑꯩ ꯌꯨꯝ ꯌꯧꯅꯤꯡꯕꯅ ꯂꯣꯏꯔꯦꯅꯦ ꯕꯦꯃꯥ ꯄꯥꯕꯨꯡ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯒ ꯑꯅꯥꯕꯗꯨꯅ ꯀꯃꯥꯏꯅ ꯐꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯂꯩꯇꯥꯕ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯑꯩ ꯅꯥꯕ ꯐꯔꯦ ꯍꯥꯏꯕ ꯀꯔꯤꯝꯇ ꯅꯥꯗ꯭ꯔꯦ ꯁꯦ ꯑꯩꯕꯨ ꯌꯨꯝ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯧꯍꯜꯂꯣ ꯑꯗꯨꯒꯅꯦ ꯏꯆꯥꯅ ꯆꯥꯎ ꯊꯛꯎ ꯍꯥꯏꯕꯗꯣ ꯏꯄꯥꯅ ꯂꯣꯏꯅ ꯆꯥꯒꯦ ꯌꯦꯔꯨꯝ ꯑꯐꯨꯠꯄ ꯆꯥꯎꯔꯥ ꯌꯦꯟ ꯁꯨꯞ ꯊꯛꯎꯔꯥ ꯏꯄꯥ ꯂꯣꯏꯅ ꯆꯥꯒꯦ ꯅꯪꯅ ꯍꯦꯛ ꯄꯤꯖꯔꯤ ꯃꯈꯩ ꯏꯄꯥ ꯂꯣꯏꯅ ꯆꯥꯒꯦ ꯑꯩꯕꯨ ꯌꯨꯝꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯧꯍꯟꯈꯣꯀꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯌꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦꯃꯤ ꯁꯦ ꯊꯛꯇ ꯌꯥꯔꯣꯏꯁꯦ ꯊꯛꯆꯜꯂꯨꯁꯦ ꯑꯩꯅꯦ ꯍꯤꯗꯥꯛꯁꯤꯡꯁꯦ ꯅꯔꯁꯀꯤ ꯃꯅꯥꯛꯇ ꯄꯨꯔꯒꯅꯦ ꯀꯩꯀꯩ ꯍꯤꯗꯥꯛ ꯂꯩꯗ ꯋꯥꯠꯂꯤꯒꯦꯗꯣ ꯍꯪꯈꯤꯒꯦ ꯑꯣ ꯑꯍꯟ ꯊꯛꯆꯜꯂꯣ ꯅꯥꯕ ꯐꯅꯅꯕꯅꯦ ꯍꯛꯆꯥꯡ ꯀꯟꯅꯅꯕꯅꯦ ꯅꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯍꯟꯗꯣꯔꯛꯏꯅꯦ ꯑꯝꯇ ꯆꯪꯖꯔꯛꯀꯦꯕ ꯁꯤꯁꯇꯔ ꯆꯪꯉꯛꯑꯣ ꯆꯪꯉꯛꯑꯣ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯤꯗꯒꯤ ꯀꯩꯀꯩ ꯍꯥꯟꯅ ꯂꯩꯒꯗꯕꯅꯣꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯁꯤꯁꯇꯔ ꯁꯤꯒꯤ ꯅꯝꯕꯔ 2ꯒꯤ ꯍꯤꯗꯥꯛꯁꯦ ꯀꯥꯞꯅꯅꯕꯅꯤ ꯂꯩꯁꯤꯟꯕ ꯌꯥꯔꯦ ꯑꯗꯨꯒ ꯇꯦꯕ꯭ꯂꯦꯠꯁꯤꯡꯁꯤꯁꯨ ꯁꯨꯅꯕ ꯂꯩꯁꯤꯟꯕ ꯌꯥꯔꯦ ꯄꯤꯖꯕ ꯍꯧꯔꯗꯕꯅꯤ ꯕꯦꯃꯥ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯑꯩꯗꯤ ꯅꯪꯒꯤ ꯅꯃꯤꯡꯁꯨ ꯈꯪꯗꯦ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯀꯨꯟꯗꯣꯔꯩ ꯀꯧꯏ ꯀꯨꯟꯗꯣꯔꯦ ꯅꯪꯅ ꯆꯠꯄꯗꯅꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯡꯁꯦ ꯈꯔ ꯂꯩꯕꯤꯔꯛꯑꯣ ꯄꯦꯁꯦꯟ ꯑꯃꯒꯤ ꯍꯤꯗꯥꯛ ꯂꯩꯔꯝꯗ꯭ꯔꯦ ꯁꯦ ꯄꯩꯁꯥꯁꯤ ꯄꯨꯈꯣ ꯅꯪ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯅꯣꯗ ꯑꯩ ꯄꯨꯟꯅ ꯑꯗꯨꯝ ꯂꯩꯔꯛꯑꯒꯦ ꯍꯣꯏꯅꯦ ꯏꯇꯩꯃ ꯏꯇꯩꯃ ꯀꯅꯥ ꯑꯃꯨꯛꯇ ꯂꯪꯊꯣꯛꯄꯤꯔꯣ 이나우 생고이 라이다나 이붕어 짱옥 파물라오 야래 야래 너기 뭐라 빠야 난 독바 뽀롱 독부두도 밤바다네 시가 신나래 아이 파물어 다들 레브라 다들 자톡이브라 레이 이붕어 아무도 꼭 독비로 양암너 루바마 와리 사는다고 야들 뭐이 바붕 따래 아무도 톡비러 이붕어 생고이 라이에 헤이 붕어 생고이 능 나이브라 따다 그리 따는 시야바 아이고나 다닌기에 인곤 맞자마 따드네 탐문버도 마도 한도피로이나 하이저긴 라이니네 붕어 아두기 마땅도 오래버디 에이 한도뽕음니 하이비시 타지드리 예? 마두디 아이기 따드기 사룩니 마차누파기 밍데 레이버니 이붕어 타닐추 혹지 호스피탈에 나두나 레이도 따다 인곤도 탐험다이더디 따다가 이따이마가 아이기 낙들 락버니도 아두나 아이쇼 따다가 이따이마기 만낙들 락셔리바 아다 혹시 그이독시 해봐 이붕어나 빰부도 핵다 떠기로 마두다이 코숑 가나자라게 따다 아이기 아빠마 하이바부네 까슈나떼 흰고원도 한독방 감가도 뭐 어려가나 한독비로 나트라가나 아이 빠샤가라 합절라가네 밍농 오는 뭐 아이 혼나자라기네 칸나비로 뭐이 바붕 흰고원시 비토키변나 파래다 시스터나 영신비비ꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯍꯤꯗꯥꯛꯁꯨ ꯂꯩꯕꯤꯔꯦ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯈꯪꯗꯦ ꯅꯔꯁꯀꯤ ꯕꯦꯛꯇ ꯑꯅꯥꯕꯒꯤ ꯍꯤꯗꯥꯛ ꯄꯨꯔꯒ ꯆꯠꯇꯕꯅꯤꯅ ꯂꯩꯕ ꯇꯥꯕꯅꯦ ꯑꯗꯣ ꯁꯤꯁꯇꯔꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯁꯦꯟꯐꯝꯁꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤ ꯂꯥꯛꯑꯒ ꯑꯩ ꯑꯃꯨꯛ ꯍꯟꯖꯟꯖꯒꯦ ꯑꯩꯒꯤ ꯁꯦꯟ ꯍꯟꯖꯟꯕ ꯍꯟꯖꯟꯗꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯦ ꯅꯪꯒꯤ ꯌꯨꯝꯗꯒꯤ ꯃꯤ ꯑꯃ ꯂꯥꯛꯇꯅ ꯅꯪꯕꯨ ꯌꯦꯡꯕꯤꯗꯕꯁꯤꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯁꯦ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨꯁꯦ ꯃꯁꯤꯗꯤꯅꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯑꯣꯏꯕ ꯑꯃꯗ ꯄꯥꯡꯐꯝ ꯊꯣꯛꯄ ꯃꯇꯦꯡꯅꯤ ꯅꯪꯅꯅꯦ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯒꯤ ꯐꯔꯒ ꯆꯠꯈꯤꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯁꯦ
타닐 이놈 잘라에 이놈 잘라에 하이마 이bungo 또 엄짜와 상고이자 너희들 암따 가이나람들이야 나한테 닥터는 너희지 암따 팔아로이 하이브로 너희부 마팜시다 너희 빨라메나 이도 따라봐이 미 이네 parliament 하이브 나티 permanent 하이브네 와도 아도 따라봐이 봐 미웨이버제 까나수 मफम मसिदा permanent ओइने लेनिंग मनती इनेसु नोमदि सिंगमोन मरी मंगागी मथक्ते तोंगागा ताता तयार मैसम ओरगने आ मिसाइन कापदोंना मथक्ते काखत खदम आहा लकोनगी वा खक्तनिदा लोइना आउट ओइदोइने अस इसे अना खनबदा सिंग मोन तरादी चंगदौरी कदाइदगी मोन तरा तनोदा मोन तरा मंगा हेन चंगनी बॉडी जे येंगोदना पंजाब बॉडी नि नोइजी दिएबा नायदनी हे खदांग दिएबा इसिंग लिपोते मिने हेन्या पोतेदा इने ngang nungai je na phagi to bunida waro binuine lakhok na lakuni na aw athung ga yarong do male puthuro da na khita chaje kadai dei no da kaino aidi isanga ta lakpani sida lakpa bu karige athuma hapur ka doino anaba na bu karige athuma hauno sina na ba अस इंदोम जागे थमोय सिदी एक्सरे लौदा ममी गा मत ताम दो मानदे पिक मन गिजना ओइ बुंगो इने दि लाइना अमता लाइते एक्सरे लौद्रसु यानी थानिल नंगी अनाबा सिना कमदौरिया डॉक्टर ना सुफा फररोय हायरब्रायबा अस आइना तोय तोयना लाक्तना यंगसनबा ngमबसु नते दो आ युमदसु थबकी थबक ngक्तनी अस कानदे आई लाइङै सिदने नंगी से अताबी म खंगनबा आई नरसा सिंगदा अंगता हंगौरुगिगे नरसा अखोय अनाबसिबु कमाइन तौरिनो हा डॉक्टर ना सुफा फररोय हायरब्रायबा इबेम होगी डॉक्टर दुबु लायंगबा हैतरब्रायबा सुफा फगलक्त्रिसिबो फररोय हायब्रो इचे होनबा याबदी होनरी खंफाये फबदी कदाइदे यादगे याम थुना फहनिंगबै वानी दै भेमा अखोयगी लमदुना ने स्वाइदा लैरदी फबा लोया लमदगा लैसल्ले नुंगतीगी लाक्तना सैसिदा आइना ngahak लैतना माबु यंगसलबा सुंगमदबा अदा सुम इबेम होइदा वाकचबगी वानी वारौबिनुको अस गारीगा फंगदबगी आई खोंगनगा लाकपने खनावगा से खरा 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 कंगा जाने आई वाबना हाइमा इबेमा आई बुरोइने होइने नंगिदु चारा नंगिदो से चारा चादी नती इसिंग साबन हा इसिंग साबने अदो यांगवनो खिता हाइरो दा खिता आई थोपने होलिस ल कइनो खरने नैरगने हक्सांग से खिता कंखनबा इथाउगे यारे आइने सिदा कइनो नोइ कइनो दो हाबसलगने नैरगा थक्सलगने खिता कंखटपा याब्रा यंगे वाबना इसासे खौगंगनाबनाने आई कदाइनो ने नोइ होरिस काइदुबो नो होरिस आइदुबो सिरो इंदोम चा हक्सांग छोदरा के दुबी होलिक्स थक्तोइनो ओआरएस थक्से ओआरएस सीथा दे हक्सांग सटलानो कंखलानी अदैदी खदांग थादबा अदुम यारानी इंदोम चा नोइ दुबो एंगोंदा नोकनरीरो नत्रगा नुसीदना हाइरीरो नोनबा नतेदा इंदोम चागे थगोल मतो लोमना तौजनिंगदना तौबनी अखोइदि इंदोम चागे चही मतांग दुबो हिंजगे आइदना खुरुमगेना खल्लीबनी अइना पीरगबु हेता थुंगनेदि चही चामा पुनसिजरोने न होय इने अदुगी मतंग योना पुनसि निंगदेदा अदुगी चही मतंग दो फामुंग द पीपा मथों मरुंग खंगदगे कापसलगा अस अंगांग नुपीना इनाक्ते चंगनिंगबा होनदेदा इनोमचा सेल खर पुबिरक्प्रो ए करिगी पैसानो हिदाक लांथक लेरुदा मिंगोंदे पैसा खर सोक्चले मधु सिंगथोकीगे तौबनी ए नंना मो कनादे पुसलुरिनो हारिसिबो आइदि सेनगा अमता पुरक्तिये नोमचा कनादेन लुपा लिसिंग अमखता थिर पिबिरम कइनोने थानिन नंग हारिसिबो नते आइना मफमसिदा कना खंगनबा लैदना कनादगी पैसा पुदौरिनो वो नंगना पुरुबदो सिंगनेयो नते अखोय हॉस्पिटल सिदगी तुमिन चेनगिदौदि नतेदना युमदसुने नंग खुरातोंदो मको याम सारे कइदरोगे नोमचा नंगी थौदोक्तुदने अखोयना नंगी मामा सेंगोइदा थमदोखिबा इंखोलदो हनबा ngamdrabadi सेल खरा हापसिलगा इंखोलदु लौरगे हाइरेने नंग खुराना चलगा इंखोलदो थमुबा ओइबनिना
ꯑꯩꯈꯣꯏ ꯑꯅꯤꯗꯗꯤ ꯀꯟꯅ ꯊꯧꯔꯦꯅꯦꯍꯦ 이놈자 마두기도 이나 나바 파르칸다네 윰다 닌티제나 카나가다 와팜네 ꯅꯪꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯥꯕ ꯐꯔꯒ ꯌꯨꯝꯗ ꯈꯟꯅꯗꯧꯔꯤꯅꯣ ꯑꯁꯣꯝꯗꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯝꯗ ꯂꯥꯛꯇꯅ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯇꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯔꯦ ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯦꯟꯕꯁꯨ ꯉꯝꯗ ꯅꯨꯡꯇꯤꯒꯤ ꯑꯊꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯇꯥꯕꯗꯅꯦ ꯀꯣꯛ ꯌꯥꯝ ꯁꯥꯔꯖꯥꯠꯅꯤ ꯊꯥꯅꯤꯜ ꯀꯥꯟꯅꯗꯦ ꯌꯦꯡꯉꯣ ꯏꯪꯈꯣꯜꯗꯣ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯃꯗꯨꯗꯒꯤꯅꯦ ꯈꯔ ꯐꯪꯉꯛꯄ ꯁꯦꯟꯐꯝꯗꯨꯅꯅꯦ ꯅꯪꯒꯤ ꯅꯁꯥ ꯂꯥꯌꯦꯡꯕꯗ ꯁꯤꯖꯤꯟꯅꯔꯁꯤ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯠꯇꯅ ꯂꯩꯗꯧꯔꯤꯅꯣ ꯏꯕꯨꯡꯉꯣ ꯁꯦ ꯏꯟꯗꯣꯝꯆꯥꯅ ꯁꯤꯜꯂꯤꯁꯦ ꯌꯥꯎ ꯁꯦ ꯁꯤꯗꯩꯁꯤꯗꯅꯦ ꯅꯪꯒꯤ ꯁꯥꯏꯟ ꯇꯧꯁꯜꯂꯣ ꯁꯤ ꯁꯥꯏꯟ ꯇꯧꯔꯣ ꯑꯩꯅꯅꯦ ꯁꯤꯅ ꯐꯔꯦ ꯈꯜꯂꯒ ꯇꯧꯔꯕꯅꯦ ꯅꯪꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯅ ꯅꯪ ꯀꯔꯤꯝꯇ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ ꯃꯇꯝ ꯈꯔꯅꯦ ꯅꯪꯒꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯅꯦ ꯏꯟꯗꯣꯝꯆꯥꯒꯤ ꯁꯪꯒꯣꯏꯗꯨꯗꯅꯦ ꯐꯛꯂꯣꯡ ꯃꯆꯦꯠ ꯑꯃ ꯈꯥꯔꯒ ꯍꯦꯛ ꯂꯩꯔꯒ ꯂꯣꯏꯔꯦ 이놈자 ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯁꯤꯗꯕꯨ ꯑꯩꯒꯤ ꯍꯤꯡꯈꯣꯜ ꯍꯥꯏꯕ ꯑꯃꯃꯨꯛ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥꯅꯦ ꯑꯩ ꯀꯅꯥꯝꯇꯗ ꯌꯦꯠꯂꯔꯣꯏꯗ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯈꯤꯕꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯕꯁꯦ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯅꯠꯇꯦ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯈꯤꯕꯒꯤ ꯅꯊꯃꯣꯏꯗꯣ ꯄꯤꯛꯁꯜꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯑꯩꯈꯣꯏꯅꯁꯨ ꯅꯪꯕꯨ ꯀꯟꯅꯤꯡꯗꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯏꯪꯈꯣꯜꯗꯨ ꯌꯣꯟꯊꯣꯛꯇ꯭ꯔꯗꯤꯅꯦ ꯀꯣꯛ ꯁꯥꯔꯤꯕ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯏꯪꯊꯅꯤ ꯅꯪꯅ ꯑꯃꯨꯛ ꯁꯤꯕ ꯆꯪꯕꯒꯤ ꯋꯥ ꯍꯥꯏꯔꯛꯏꯗꯨꯕꯨ ꯃꯇꯥꯡ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯁꯦ 이놈자 야래 여비로수 ꯐꯔꯦ ꯏꯟꯗꯣꯝꯆꯥ ꯆꯠꯂꯒꯦꯀꯣ ꯑꯗꯣ ꯅꯪꯒꯤ ꯑꯃꯨꯛ ꯃꯊꯧ ꯇꯥꯔꯛꯑꯗꯤꯅꯦ ꯁꯥꯏꯟ ꯅꯨꯡꯏꯟ ꯋꯥꯠꯂꯤ ꯍꯥꯏꯔꯗꯤ ꯏꯟꯗꯣꯝꯆꯥ ꯑꯃꯨꯛ ꯆꯦꯜꯂꯛꯀꯦꯀꯣ ꯐꯔꯦ ꯏꯟꯗꯣꯝꯆꯥ ꯌꯧꯔꯦꯀꯣ ꯆꯦ ꯑꯩꯅ ꯏꯪꯈꯣꯜꯁꯦ ꯂꯧꯅꯤꯡꯗꯅ ꯂꯧꯕ ꯅꯠꯇꯦꯀꯣ ꯃꯇꯥꯡꯅ ꯃꯇꯝꯅ ꯐꯤꯕꯝꯅ ꯌꯥꯗꯗꯅ ꯂꯧꯕꯅꯤꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯏꯆꯦ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯣ 이제 ꯑꯩꯅꯅꯦ ꯂꯨꯄꯥ ꯂꯥꯛ 2ꯁꯦ ꯄꯤꯖꯔꯕꯅꯤꯀꯣ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ 이제 ꯊꯥꯅꯤꯟ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯕꯨ ꯈꯔ ꯐꯔꯕ꯭ꯔꯥ 이제 ꯐꯠꯇ꯭ꯔꯤꯌꯦ ꯃꯔꯨ ꯑꯣꯏꯅꯅꯦ ꯃꯥꯒꯤ ꯑꯅꯥꯕꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒꯅꯦ 이제는네 잉콜세 빠무나 이붕어도 비토이시니 이붕어 아도 이제 시엔두는네 앙앙도 파전을 라이용 도피우고 마샤부 파라디네 람두디 짜머럭 하늘 리프야 많이 이붕어 아도니 이제는 칼리세 이붕어 Tamo, 잉탐전브로. ꯑꯩ ꯅꯔꯁ ꯀꯧꯔꯛꯀꯦ ꯌꯥꯔꯅꯤꯗ ꯃꯥꯏ ꯐꯖꯈꯤꯅꯤꯗ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩ ꯅꯔꯁ ꯀꯧꯔꯛꯀꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ ꯁꯤꯁꯇꯔ ꯕꯦꯗ ꯅꯝꯕꯔ 2ꯒꯤ ꯄꯦꯁꯦꯟꯗꯣ ꯑꯅꯥꯕ ꯍꯦꯟꯖꯟꯍꯧꯔꯦ ꯂꯥꯛꯑꯒꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯅꯣꯏꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯣ ꯐꯔꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯄꯣꯊꯥꯔꯣꯀꯣ ꯈꯅꯥꯎꯁꯤ ꯈꯔ ꯀꯪꯉꯤꯗ 바보, 시 블랑켓에 시즌나로이담니 남다 lauge. ꯍꯣꯏ. 。 ꯫
Tamo, se, ay blanket sem to supchalake. Khara phabrengo. Yarnida, ay kay stautre. Adudi tamo na haijanabane. Hakjang dudi yam kana ni idudi. Nachane na khanbiyo. Tamo khanau kange haibadaina, ising se khara thaksanse. Ay na narinig na taurise. Sing na sa how na plaques ang mapaw yaude. Bed thang nariwa na ba sing sidagi sinarabane. Ay niyeli ba se nang naahan mo na te do. Sibu yet pa kaubra ne. Mafam sid laying liba mi khuding magse anaba pha na ba laying balak pangaktane. Amana amagi mateng de dum pangnagadabane. Tamhodagi su aina nijaba haijaba matang lakhini. Se ising je khitang thakjanse. Se ang tangga. Kitanga thakis. Yare. Ado flask se aigi de ani shure. Aduna sigi se dadana dum sijinabiro. Ising asaba phawdi nachana dum watana ba bizarakeda. Pare pare. Nang se tum jawro. Aina disturb khra thokre ko. Kaishu kaideda. Dada su tumba thembiro. Kaigumba hakchang nungaitaba hawraadi aingonda dum haibirau ko. Ho, hairke. Ho. Ise. Ma, boyay nang laba. Hoy la ise. Baji gi san arang bido. Ai na hitai te sangom sumre aduda batine kai ne kautana ai siram dori ise. Haidok da bakhara se aina baji pithak na pha nang launa lo la pora bane. Baji se noi na se na ne nam da ne hidak he pijabadagi ne ai na ba phare ai yum da haninge yum du di kamhai to hori Numidang di ima ga igena sange aduga ayuk nu thindi solo jale. Phare Baji na ba phatri hawa ne nama ga nang ga ne yum min khondo khare ying cheluko na khoina yum thang na bai du thoe do ko Hoy baji. Boyay, biscuit leibane. Nang na baji da khara bizaramo. Hoy ise. Thangna ba ka sida ne dada ama lei. Ai sangom je khata piru mi. Tamo, se sangom thakse. Ai ni himdagi porakpane. Hawgadra di khangde. Sangom na bo hawte aina bro. Ish, saine. Ngarang ayingdi aina krawan kramale ne ha. Arum le homarak to da selgi mingso ngawdre. Selgi mingdi kai ko ba. As, ai mingdi am thi da. Hai tal. Ming thi hari du kem thi rage ne. Yam thi. Adu erabsu sak thi raga ming phajabudi ming thi raga sak phajabana patro. Saksu thi bani da. Sakti thi hai ba ya de hai. Nang nahan balak puno mito si ako'y may hay na rin ni. Aday na pimasa si masak pajay at hongga kumadina paugan ni hay na rin. Tiya na lag na yoy ramni da. Natiya siyang mani. Nanggilam dubo kariya ba? Wangjing ne. Wangjing. Oh, toy na lapte na. Ay siya tawal day ni. Oh, sanggom do ingrani eh. Ay di nga gatay. Asab sa kya pamde. Saga saba, moroga saba. Kalengi nung sa may sa, wakal saba. Masi kaya ay nadede. Adu di sanggom ni. Hoy ni, masi di sanggom ni ko. Hawi ni. Ngagtang pamuta na. Pangge. Tawal buyoro din na. Tawhel ang topaga ay hangbada kang nabalero. Oh, ado kay ming harag hangdoy no. Haidu ay da, ay ming siyam ti. Is. Ay koy da gadi haining da. Haining da ba na ti? Ming yam ti bay wani da. Ti ba do kay kauge ba? Ti da, yam ikay da. Ado bro, Tanil. Oh. Yam ikay kay harigan. Ado yam pazay dubo. Pazabra na. Pazay.
ꯑꯩꯅ ꯌꯥꯝ ꯄꯥꯝꯕ ꯃꯃꯤꯡꯅꯤ ꯑꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯒꯤ ꯑꯊꯤꯕ ꯃꯤꯡꯗꯣ ꯇꯣꯛꯑꯣ ꯅꯪꯅ ꯌꯥꯝ ꯄꯥꯝꯖꯔꯤꯕ ꯊꯥꯅꯤꯜꯁꯤ ꯀꯧꯔꯁꯤꯗ ꯍꯥ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯀꯧꯕ ꯌꯥꯝ ꯂꯩ ꯆꯥꯎꯕ ꯇꯣꯝꯕ ꯏꯕꯣꯆꯥ ꯑꯕꯣꯊꯦ ꯑꯗꯩ ꯅꯪꯁꯨ ꯊꯥꯅꯤꯜ ꯍꯥ ꯀꯧꯕꯤꯒꯦꯅꯦ ꯌꯥꯏꯅꯦ ꯑꯗꯣ ꯑꯩꯅ ꯇꯥꯃꯣꯒꯤ ꯃꯤꯡꯗꯣ ꯂꯧꯈ꯭ꯔꯗꯤ ꯇꯥꯃꯣꯗꯤ ꯀꯩꯅ ꯀꯧꯗꯣꯏꯕ ꯑꯃ ꯍꯦꯛꯇ ꯀꯧꯗ ꯌꯥꯏꯗ ꯑꯗꯨꯗꯤ ꯀꯨꯟꯗꯣꯔꯩ ꯀꯧꯔꯁꯤꯔꯥ ꯑꯩ ꯈꯪꯉꯦ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯨꯟꯗꯣꯔꯩ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁ ꯑꯩꯒꯤ ꯃꯤꯡ ꯈꯪꯗꯣꯛꯈ꯭ꯔꯦ ꯀꯨꯟꯗꯣꯔꯩ ꯑꯁꯨ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ ꯅꯣꯛꯅꯩꯗꯣ ꯈꯪꯉꯦ ꯅꯣꯡꯅꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯀꯩ ꯂꯥꯏꯁꯨꯂꯨꯒꯦ ꯐꯖꯩꯌꯦꯕ ꯐꯖꯩ ꯇꯥꯃꯣꯒꯤꯁꯨ ꯐꯖꯩ ꯅꯪꯅ ꯍꯦꯜꯂꯤꯗ ꯑꯣꯟꯊꯣꯛꯅꯔꯁꯤꯔꯣ ꯌꯥꯏꯅꯦ ꯌꯥꯏ ꯑꯣꯟꯊꯣꯛꯅꯔꯁꯤ ꯑꯗꯨꯗꯤꯅꯦ ꯅꯪꯒꯤ ꯃꯤꯡꯁꯦ ꯑꯅꯤꯜ ꯑꯩꯗꯤ ꯀꯨꯟꯗꯣꯔꯩ ꯏꯇꯥꯎ 나라주 पाखं ओइङेदा नाबना फैको मतेंग पांगबिनब नुपीगसे करिमता वाती एकता पांगथौक थोलै इताउ अखोइ इताउ थानिनजे पुरा मैग्नेट नि हे नुपी अंगांगसे ताप तापना पजानी मी योसाबी इदुनी मसीदियबा खुराना हाना लाखिबदुगा हायरदि याम फरेदा इबुंगोदी करी लमदगिनो लमलाय सोमदगिनी खुरा ओ इबुंगोगिदी नाब फरगुम तौरेदा कैदौई का हंदौरी हनबसु यारबजान डॉक्टर ना चलगे हायरबसु चलो हायरबने इकाय हंगोइदना हायरबदा युमदा लेबबुदी हॉस्पिटल दा लेबने हेन नुंगारिबा करीनो हायरिसिबो इबुंगोगी अनाबदुबु याम तुइना होगनबा अनाब जालो अदुगी नसे देदा खुरा ऐसे इचा खरा यामबा नानाय नुपीदुसु खरा सौ लाउबा चानबगा लेतबने युमनगा नोंग युबने अस सेन थौबा मीनगा लाकपने सिददी नोंमगी चरानीदी सुंसोय सोयद्रे नोंगसु युद्रे सेन थौबा मीसु लाक्त्रे इबुंगोगी सिदी अंकल मनीदा होय खुरा अदो सुम तुमन सादन लैबदगी अतोप अनाब सिंग चोंझलक्तन तोकनिको मधुसु फगदबा अनाब ओरदी कशु कायदे खुरा खरगा लेधब यारगदी सही कुन ओरबसु लेधगे हारिबनी इबुंगोगा खुरागदी वखनसी खरदी खेनरे खुरादी सहीगे हायुरदी सीसु यारब जानिदा आदुदा आई सानु पियमतंग लेजरिसे मागी हे खनबदा सीबो ngamdadana leiramni nei फरा अमु हौरादबने खोइ पाबुंगी से चक चानब तौसे अस आई चाक चानिंगदे हाइबनी बेमा खोइना हानबा लाकपा दवाइददी फना लांगमबने हौजिकती चिकचे नुवाइट्रेनसे हॉस्पिटल मालक्त्रेबा चिंगमलसु नुवाइतेदा होइने नुवाइतीने मफम मजिद सिगी नागी मयामदना नाकन दगी थोलागा तमनरा अदीबा समनाजे चाप जुंगाबा सिवेनी इशागी लाइनाना मरम ओइरगा सिबदुदी कैसु कायदी हॉस्पिटल मनुंगजिदा सरोय ngaroy वोंगनरगा आउट ओइगी हाइबदुदी अस नुंगाइतेदा खर लांगसे हाइब्रो लांगसे हारगना इसै तासिरा याइनी इतो खरा फजो अमता सकलो थमोइसे चौथोकपा याबरे येंगसे अइबुदी सकेने अदो सिस्टर सिंगदा अदुगा अतै अनाबा लेसिंगसिदा हाइरोदना आई हाइरोगे इतो सिस्टर अमुक्ता चंगजरके वरोबि यादे सिस्टर अखोई इताउ थानिन अनाबदो इसै मत सके ये यादि सिस्टर ना परमिशन मुक्त पिबियोबा नियोंगी दिनातेने हॉस्पिटल मनुंगसिदा अतोपा पेशेंट सिंग न वा ngangnар oidra सिस्टर ने यारेबा परमिशन दुमत पिबियोबा अनाबा सिंगिदी अखोना तोकपा यानबा दम nganajarageबा सिस्टर नदी आइबु खंगबिद्रे आइजे अम्पागे जेनेरल सेक्रेटरी ने अम्पाइदी कइनो आई एम द ताद्री अम्पा हाइबदी ऑल मणिपुर परमानेंट पेशेंट एसोसिएशन हाइजबनी सिस्टर नोइगिसु एसोसिएशन गे सेमब्रो हाइसिबो होय सिस्टर मयाना पक्षेन सुम सेमबदुदा होयजो म सेमजरे याना तुना बनगे तोरानी होइने यारेने हक्सांग नुंगाइत्रगबु
ꯆꯤꯟꯗ ꯏꯁꯩ ꯉꯪꯅꯤꯡꯕ꯭ꯔꯣ ꯁꯛꯎꯔꯣ ꯁꯛꯎꯔꯣ ഊനരരേ 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 മഫംസീദ ഊനരരേ 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 മഫംസീദ ഊനരരേ 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 മഫംസീദ 미오이버기 닝당아시 그야마슈 녹민나레 그야마슈 갑민나레 녹민나레 갑민나레 우나라레 마펌시다 Tamo, isi kita taksin se. 호호호. कनागी थवाई अमदी माशा खबलकले ततना अशिले भक्ता जतनबा कनागी थवाई अमदी माशा खबलकले ततना अशिले भक्ता जतनबा कैदौखिनी मफमसीदा नायहाक नोपनतना पुनररे 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 मफमसीदा लोइरसी थौरी चिंगबी जानब थवाई नंगा लोइरसी थौरी चिंगबी जानब थवाई नंगा हो तक्रे होरी बांदो हो तक्रे होरी बांदो निखाई खरे हिदेन तापम कैदौखिनी मफमसीदा नायहाक नोपनतना पुनररे 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 मफमसीदा मियोइबगी मिंगदंगशी कयामशु नोकमिन्नरे कयामशु कबमिन्नरे नोकमिन्नरे कबमिन्नरे उनररे मफमसीदा उनररे मफमसीदा Tama, isay sa fazana sakpire. Ado isay sakpagi awaman di pidre. Kay gawa manoda. Mayam sum taning yaduda sakpay wa. Say sakpa koy gitine. Na koy mayam na kuba hauna hauna kubi bado. Masine hed. Madaya hen bapamde. Adudi awaman lauraroy hairabanina horen numidangi chaktudi nachal na yumdagi thongaga pujaraage. Nangi wahi chidi kainombo ningsange eda. Ekhoy le kaidane. Tompoena angawbom lei migi sakcha jana ba khuding dane chat tana isai sa sakcha ba Tombo ka changdam na bana chadeda ai sum pijaning dana tawbane porano da ai gi di hospital sida ai nu nangi charani phangisidi hoi adu su chaga da bane
ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯆꯜꯒꯤ ꯈꯨꯠꯁꯨ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯏꯁꯩ ꯁꯛꯄ ꯇꯝꯗ ꯌꯥꯗ꯭ꯔꯦꯍꯦ ꯌꯨꯝꯗꯒꯤ ꯆꯥꯛꯀ ꯊꯤꯜꯂꯛꯇꯅꯕ ꯀꯔꯤ ꯃꯊꯦꯜꯅꯣꯅꯦ ꯏꯆꯟꯅ ꯄꯤꯖꯅꯦꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯅꯥꯕꯅꯕꯨ ꯀꯩ ꯆꯥꯅꯦꯒꯦ ꯆꯝꯐꯨꯠꯇ ꯆꯤꯅꯤ ꯌꯥꯎꯗꯕ ꯊꯥꯎ ꯉꯧꯗꯕ ꯏꯟꯁꯥꯡ ꯁꯤ ꯃꯉꯥꯏ 이베마 ꯅꯪꯒꯤ ꯍꯤꯟꯖꯥꯡꯗꯣ ꯃꯣꯔꯣꯛ ꯑꯝꯇꯪꯗꯤ ꯊꯥꯛꯎꯍꯦ ꯑꯅꯥꯕꯁꯦ ꯃꯅꯥ ꯄꯪꯗꯅꯕ ꯃꯁꯤꯗꯤ 이제는 염덕이 부르거드리고 짜 인상도디 아나바기도 먹더디 얌니 스페셜 오이래네 스페셜 오이래 가이나 하이비리두부 하우라로이 하이나 녹나비리로 농나바 나때다 아나바 미나부 아하우 인상 깔락바 야버라네 하우티 아이드나 마티봉 라우드나 답당하게 짜슬러버디 얌 투나 시입다브니다 ꯑꯗꯨꯛ ꯌꯥꯝ ꯍꯥꯎꯇꯕꯁꯨ ꯑꯣꯏꯔꯣꯏꯗ ꯑꯅꯥꯕꯅ ꯆꯥꯕ ꯌꯥꯅꯕ ꯎꯀꯥꯕꯤ ꯑꯌꯥꯏꯕ ꯊꯥ ꯂꯥꯎꯕꯗꯣ ꯐꯖꯅ ꯃꯩꯗ ꯌꯥꯏꯔꯒꯅꯦ 4-5 ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯗꯣꯛꯇꯔꯅ ꯆꯥꯕ ꯌꯥꯔꯔꯣꯏꯁꯨ ꯍꯥꯏꯔꯔꯣꯏ 이베마 ꯅꯪ ꯍꯧꯖꯤꯛꯀꯤ ꯎꯀꯥꯕꯤ ꯑꯌꯥꯏꯕꯗꯨꯕꯨ ꯐꯪꯉꯤꯕ꯭ꯔꯥꯅꯦ ꯀꯩꯗꯧꯕꯩ ꯐꯪꯉꯣꯏꯗꯣꯏꯅꯣ ꯈꯔ ꯇꯥꯡꯖꯕꯩ ꯋꯥꯅꯤ 이베마 ꯃꯗꯣ ꯃꯀꯨꯁꯤ ꯐꯖꯅ ꯈꯣꯠꯇꯠꯂꯒꯕ ꯊꯥꯡꯅ ꯖꯦꯠ ꯂꯦꯜꯂꯒꯕ ꯊꯥꯎꯗ ꯄꯤꯔꯤ ꯄꯤꯔꯤ ꯂꯥꯎꯒꯩ ꯇꯥꯎꯔ ꯆꯥꯕꯗꯣ ꯍꯥꯎꯈ꯭ꯔꯕꯅꯤꯗ 이따 너무 모두고 우까비도 짜닝버려네 ꯀꯩꯗꯧꯕꯩ ꯆꯥꯅꯤꯡꯉꯣꯏꯗꯣꯏꯅꯣ 오 아두에디 호래네 юм도 파우 하비그러게 ꯑꯗꯨꯗꯤ ꯇꯥꯃꯣ ꯑꯩ ꯍꯣꯔꯦꯟ ꯊꯣꯡꯉꯒ ꯁꯣꯏꯗꯅ ꯄꯨꯔꯛꯑꯒꯦꯀꯣ ꯍꯣ 나ꯕꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ 나 ꯐꯩꯀꯣ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯗꯤ ꯋꯥꯠꯇꯦꯕ ꯑꯩꯈꯣꯏꯕꯨꯗꯤ ꯑꯥꯎꯠ ꯑꯣꯏꯗꯣꯏ ꯄꯣꯠꯅꯤꯗ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ ꯆꯥꯈ꯭ꯔꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯗꯤ ꯂꯣꯏ ꯁꯨꯅꯕ ꯆꯥꯔꯕꯣ ꯍꯤꯗꯥꯛꯁꯨ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯁꯤꯁꯇꯔ ꯐꯔꯦꯅꯦ ꯁꯨꯃꯥꯏꯅ ꯆꯥꯡ ꯅꯥꯏꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔꯕꯗꯤ ꯑꯅꯥꯕꯁꯦ ꯌꯥꯝ ꯊꯨꯅ ꯐꯔꯅꯤ ꯑꯅꯥꯕꯁꯤ ꯈꯔ ꯀꯨꯞꯅ ꯌꯦꯡꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏꯀꯣ ꯁꯤꯁꯇꯔ ꯑꯩꯁꯦ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯕꯁꯦ ꯃꯄꯥꯜꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯃꯄꯥꯜꯗ ꯉꯥꯛꯇꯪ ꯊꯣꯛꯎꯒꯦ ꯍꯥꯏꯕꯕꯨ ꯌꯥꯒꯗ꯭ꯔꯥ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯕꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗ ꯍꯛꯆꯥꯡ ꯉꯝꯗꯕ ꯅꯪꯅ ꯅꯊꯟꯗ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯕ ꯇꯥꯃꯣ ꯃꯄꯥꯟꯗ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯣ ꯁꯤꯁꯇꯔ ꯑꯩꯁꯨ ꯃꯄꯥꯟꯗ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯒꯗꯕ ꯂꯩ ꯑꯩꯅ ꯁꯦꯟꯅꯕꯤꯔꯒ ꯆꯠꯃꯤꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯐꯔꯦꯅꯦ ꯅꯪꯅ ꯊꯣꯛꯀꯅꯤ ꯍꯥꯏꯔꯗꯤ ꯉꯥꯏꯍꯥꯛ ꯆꯠꯃꯤꯟꯅꯔꯨꯔꯣ ꯑꯗꯣ ꯌꯥꯝꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯃꯁꯤꯅꯦ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗ ꯍꯥꯏꯕꯗꯣ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯒꯨꯁꯤꯡꯒꯤꯅꯤ ꯃꯁꯤꯒꯤ ꯁꯪꯁꯤꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ ꯇꯔꯨ ꯇꯅꯥꯜ ꯃꯁꯤꯒꯨꯝꯕ ꯌꯨꯝꯗꯒ ꯂꯩꯖꯕ ꯐꯪꯉꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯅꯥꯕꯗꯨꯅ ꯂꯨꯔꯗꯤ ꯁꯤꯕꯨ ꯁꯤꯔꯗꯤ ꯑꯝꯍꯥꯅꯦ ꯑꯩꯗꯤ ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯌꯥꯎꯗꯅ ꯈꯥꯡꯄꯣꯛꯁꯪꯗ ꯑꯗꯨꯝ ꯂꯩꯖꯒꯦ ꯑꯅꯥꯕꯁꯨ ꯌꯥꯎꯗꯕ ꯌꯨꯝ ꯐꯖꯕꯗ ꯂꯩꯕꯗꯨꯅꯤ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯀꯩꯅꯣ ꯀꯨꯅꯣ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯑꯉꯥꯡ ꯃꯥꯟꯗꯦ ꯅꯪꯕꯨ POCꯗ ꯇꯝꯃꯤ ꯍꯥꯏꯕꯗꯥꯏꯅꯦ ꯏꯁ ꯇꯥꯃꯣꯁꯨ MA ꯂꯣꯏꯔꯦ ꯍꯥꯏꯗꯥꯏꯅꯦ ꯀꯩꯗꯧꯔꯅꯤ MA ꯂꯣꯏꯈꯤꯕ ꯆꯍꯤ 4-5 ꯐꯥꯔꯦ ꯑꯗꯨꯛ ꯌꯥꯝ ꯀꯨꯏꯔꯕꯅꯦ ꯀꯨꯏꯔꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅꯦ ꯅꯪꯁꯦ ꯑꯩꯈꯣꯏꯅ ꯄꯣꯛꯄ ꯌꯥꯔꯤꯕꯅꯤ ꯅꯪꯅ ꯁꯨꯒꯦꯅ ꯁꯨꯕꯗ ꯆꯍꯤ 10 ꯑꯩꯈꯣꯏ ꯆꯍꯤ 40 ꯁꯨꯔꯛꯑꯕꯅꯤꯅꯦ ꯑꯗꯣ ꯃꯤꯁꯦ ꯆꯍꯤꯗꯗꯤ ꯂꯩꯇꯕꯅꯤꯍꯦ ꯃꯤꯁꯦ ꯀꯩꯕꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯀꯣꯏꯕꯁꯦ ꯌꯥꯝ ꯐ꯭ꯔꯦꯁ ꯑꯣꯏꯗ꯭ꯔꯥ ꯅꯦꯆꯔꯒꯤ ꯐꯖꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠꯁꯦ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯁꯤꯗ ꯁꯥꯡꯅ ꯂꯣꯏꯅꯧ ꯍꯥꯏꯕ ꯇꯝꯃꯝꯗ꯭ꯔ ꯃꯥꯜꯂꯦ ꯍꯩꯗꯤ ꯑꯩꯅ ꯂꯥꯛꯄ 3ꯅꯤꯁꯤꯗꯒꯤ ꯇꯥꯃꯣꯒꯤ ꯑꯅꯥꯕꯁꯨ ꯌꯥꯝ ꯐꯒꯠꯂꯦꯗ ꯆꯥꯛꯁꯨ ꯈꯔ ꯆꯥꯔꯛꯑꯦ ꯀꯨꯆꯨꯁꯨ ꯈꯔ ꯁꯦꯡꯗꯣꯔꯛꯑꯦ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯄꯥꯕꯨꯡꯒꯤ ꯑꯅꯥꯕ ꯐꯔꯦ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯍꯦ ꯗꯣꯛꯇꯔꯅ ꯆꯠꯂꯣ ꯍꯥꯏꯔꯛꯑꯅꯤꯅꯦ ꯄꯥꯕꯨꯡꯅ ꯐꯔꯕꯁꯨ ꯇꯥꯃꯣꯒꯤ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯗꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯠꯁꯨ ꯆꯠꯅꯤꯡꯗꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯄꯥꯕꯨꯡꯅ ꯄꯥꯕꯨꯡꯒꯤꯅꯤ ꯑꯩꯅ ꯑꯩꯒꯤꯅꯤ ꯑꯗꯨꯒꯨꯝꯕ ꯍꯦꯟꯖꯟꯕ ꯋꯥꯍꯩ ꯍꯥꯏꯗꯅꯅꯦ ꯑꯩꯕꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯟꯒꯅꯨ ꯅꯨꯡꯉꯥꯏꯇꯅꯕ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯇꯥꯃꯣꯕꯨ ꯈꯪꯂꯝꯗꯦ ꯃꯐꯝꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩ ꯇꯥꯃꯣꯕꯨ ꯈꯪꯉꯛꯄꯅꯦ
ꯇꯦꯜꯂꯕ ꯃꯇꯝꯁꯤꯗ ꯀꯔꯝꯅ ꯀꯝꯗꯧꯅꯅꯣ ꯈꯪꯗꯦ ꯍꯦ ꯅꯍꯥꯟ ꯅꯣꯏ ꯄꯥꯕꯨꯡ ꯄꯣꯔꯛꯄꯗꯨꯗꯤ ꯐꯤꯕꯝ ꯑꯃꯅꯤ ꯍꯦ ꯑꯗꯣ ꯅꯪꯗꯤ ꯏꯋꯥ ꯋꯥꯗꯕ ꯃꯥꯜꯂꯦ ꯑꯩꯗꯤ ꯋꯥꯕ ꯍꯩꯇꯦꯗ ꯑꯕꯣꯛꯀ ꯏꯃꯥꯒ ꯂꯩꯇꯕꯗꯨꯁꯨ ꯑꯩꯗꯤ ꯀꯞꯇꯕꯖꯥꯠꯅꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯗꯤ ꯊꯃꯣꯏ ꯄꯥꯜꯂꯝꯃꯣꯏꯅ ꯍꯥꯏꯅꯩꯅꯦ ꯑꯗꯣ ꯑꯩ ꯇꯥꯃꯣꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯑꯦ ꯑꯗꯣ ꯑꯩꯁꯨ ꯑꯉꯝꯕ ꯈꯔꯗꯤ ꯇꯥꯃꯣꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯣ ꯇꯥꯃꯣ ꯑꯩ ꯋꯥ ꯑꯃꯇꯪꯒ ꯍꯪꯒꯦꯅꯦ ꯀꯩꯅꯣ ꯇꯥꯃꯣꯒꯤ ꯄꯨꯟꯁꯤꯗ ꯇꯥꯃꯣꯕꯨ ꯈꯟꯖꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯆꯨꯝꯕ꯭ꯔꯥ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯂꯩꯃꯥꯏ ꯀꯌꯥ ꯑꯃ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯅꯧꯍꯧꯅꯅ ꯍꯥꯡꯗꯣꯛꯂꯦ ꯄꯨꯟꯁꯤꯒꯤ ꯀꯔꯝꯕ ꯂꯃꯥꯏ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯃꯣꯒꯤ ꯊꯃꯣꯏꯗꯤ ꯀꯩꯗꯧꯕꯩ ꯀꯥꯏꯍꯟꯗꯣꯏꯕ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯅꯠꯇꯦ ꯅꯪꯒꯤ ꯀꯨꯟꯗꯣꯔꯩ ꯍꯥꯏꯕ ꯃꯤꯡꯗꯨꯅꯅꯤ ꯃꯃꯤ ꯁꯥꯝꯈ꯭ꯔꯕ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯃꯌꯦꯛ ꯁꯦꯡꯍꯜꯂꯤ ꯑꯩꯒꯤ ꯃꯤꯡꯁꯤꯅ ꯀꯔꯝꯅ ꯇꯥꯃꯣꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯤꯕꯅꯣ ꯀꯨꯟꯗꯣꯔꯩꯒꯤ ꯐꯖꯔꯕ ꯄꯔꯦꯡ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯆꯟꯅꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤ Hey, ꯀꯩꯗꯧꯔꯦ? ꯅꯪ ꯅꯨꯡ ꯀꯩꯗꯧꯔꯕ? ꯑꯩꯅ ꯈꯪꯗꯕ ꯄꯔꯥ ꯌꯥꯝ ꯂꯩꯔꯦ. ꯏꯃꯥꯟꯅꯕꯤꯗ ꯆꯠꯂꯒ ꯑꯝꯇ ꯇꯥꯟꯅꯔꯨꯒꯦ. ꯇꯥꯃꯣ ꯈꯤꯇ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕ. ꯑꯩꯅ ꯅꯪꯕꯨ ꯄꯩꯁꯥ ꯑꯗꯨꯝ ꯆꯪꯒꯤ ꯇꯨꯏꯁꯟ ꯊꯥꯔꯤꯗꯨ ꯀꯩ ꯀꯥꯟꯅꯔꯤꯒꯦꯕ? ꯑꯦꯛꯖꯥꯝꯗꯤ ꯌꯦꯡꯉꯣ ꯍꯌꯦꯡꯁꯤꯗ ꯉꯥꯏꯔꯦ. ꯍꯧꯖꯤꯛꯄꯨ ꯅꯃꯥꯟꯅꯕꯤ ꯆꯧꯒꯦꯅ. ꯅꯪꯅ ꯈꯪꯗꯦ ꯍꯥꯏꯕ ꯁꯕꯖꯦꯛꯇꯨ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ. ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯔꯒ ꯇꯥꯃꯣꯅ ꯇꯥꯛꯄ ꯉꯝꯗꯣꯔꯤꯕ꯭ꯔꯥ? ꯑꯩꯅ ꯈꯪꯗꯕꯒꯤꯅꯤꯅꯦ ꯅꯪꯕꯨ ꯇꯨꯏꯁꯟ ꯊꯥꯔꯤꯁꯦ. ꯂꯣꯏꯔꯝ ꯅꯠꯇ꯭ꯔꯣ? ꯂꯣꯏꯖꯔꯦ. ꯂꯣꯏꯔꯦ? ꯅꯥꯔꯤꯉꯩꯗ ꯇꯨꯏꯁꯟꯁꯨ ꯑꯝꯇ ꯆꯠꯍꯧꯗꯦ. ꯌꯨꯝꯁꯤꯗ ꯇꯨꯏꯁꯟ ꯇꯧꯅꯕ ꯑꯣꯖꯥ ꯑꯝꯇ ꯊꯝꯕꯤꯌꯨ ꯍꯥꯏꯕꯁꯨ ꯇꯥꯃꯣꯅ ꯇꯥꯕꯤꯗꯦ. ꯍꯩ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯨꯀꯣ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯕꯤꯌꯨ ꯇꯧꯔꯅ. ꯏꯃꯥ ꯃꯆꯤꯟ ꯃꯄꯥ ꯂꯥꯎꯅꯩꯁꯦ ꯀꯩꯗꯧꯔꯒꯦ? ꯑꯣ ꯇꯨꯌꯦ ꯄꯩꯈꯥ ꯊꯥꯗꯣꯔꯤꯕ. ꯑꯣ. ꯑꯗꯨꯗ ꯄꯔꯤꯈꯥꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ. ꯀꯔꯤꯝꯇ ꯈꯪꯗꯦꯅ ꯃꯌꯥꯝꯕꯅ ꯉꯥꯡꯉꯤꯕ. ꯊꯥꯅꯦꯟ. ꯏꯕꯦꯝꯃꯁꯦ ꯀꯔꯤꯝ ꯈꯪꯗꯦ ꯅꯪ ꯈꯔ ꯇꯥꯟꯅꯧꯗꯅ. ꯑꯁ ꯑꯩꯅ ꯀꯩ ꯇꯥꯎꯗꯣꯏꯅꯣ ꯇꯥꯏꯕꯣ? ꯍꯦꯔꯥ ꯅꯪꯁꯨ 12 ꯐꯥꯎꯒꯤ ꯁ꯭ꯇꯦꯟꯗꯔꯗꯤ ꯐꯖꯅ ꯅꯩꯅꯔꯤꯗꯨꯗꯤ. ꯏꯕꯨꯡꯉꯣꯁꯤꯕꯨ ꯑꯣꯖꯥꯔꯣ? ꯑꯣ ꯏꯃꯥ ꯏꯕꯦꯝ ꯑꯣꯖꯥꯅꯦ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯥ ꯂꯣꯏ ꯇꯥꯛꯏꯕꯅꯦ. 이붕어 나살라세 까리인다 강드레예 아무것도 yen비라모봐 짝 나이버 오이나 타자 까이노 아이 타자 이붕어 라오 짱하시 라오 이베마 낭다다 아마 라이세 오자네예 낭기 강다보도 엉다 항로로 라오다나 까이데도 떠오르이시나 아시나 그럼 뭐자노 파우가라고 미시다보 아이 나이다는 게 아니라 마이 마ꯊꯧꯁꯤ ꯇꯧꯔꯒ ꯀꯣꯛ ꯆꯠꯈꯤꯒꯦꯗꯤ ꯍꯥꯏꯗꯦꯅꯦ ꯊꯤꯅ ꯉꯥꯡꯀꯅꯤꯗꯤ ꯈꯪꯗ꯭ꯔꯤꯌꯦ 이베마 이잖아 와칸 세라나네 칼레 ꯅꯪ ꯅꯕꯨꯡꯁꯦ ꯂꯧꯃꯤ ꯑꯣꯏꯖꯔꯁꯨ ꯑꯣꯖꯥꯅꯤ ꯅꯪꯒꯤ ꯈꯪꯗꯕꯗꯣ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯤ ꯁꯥꯎꯒꯅꯨꯀꯣ ꯑꯣ ꯃꯥꯁꯦ ꯑꯣꯖꯥ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯕꯩ ꯋꯥꯅꯤꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯌꯥꯝ ꯐꯕꯩ ꯋꯥꯅꯦꯕ ꯑꯗꯨꯏꯗꯤ ꯑꯩꯅ ꯈꯪꯗ꯭ꯔꯤꯁꯤꯡꯁꯦ ꯅꯪ ꯉꯁꯤꯗꯤ ꯂꯣꯏ ꯇꯥꯝꯃ ꯆꯠꯀꯗꯕꯅꯤ ꯂꯥꯛꯑꯣ ꯃꯁꯤ ꯑꯉꯥꯡꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯂꯥꯛꯑꯣ 이붕어시부 까리 람다기노 ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯨꯗꯩꯅꯦ ꯂꯥꯏꯔꯤꯛ ꯐꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯂꯥꯏꯔꯃꯟꯕꯗꯒꯤꯅꯦ ꯃꯀꯣꯛ ꯊꯨꯡꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ 마부 나짜누피시 튜션 땀비유 하이버부 야라까드로 ꯑꯗꯨꯗꯤ ꯃꯁꯥꯒ ꯑꯝꯇꯪ ꯇꯥꯟꯅ기세 ꯂꯥꯛꯑꯣ ꯈꯪꯉꯣ ꯅꯪ ꯌꯥꯝ ꯈꯪꯉꯗꯤ ꯁꯤꯒꯤ ꯃꯥꯁ ꯑꯦꯟ ꯋꯦꯕ ꯍꯥꯏꯔꯤꯕ ꯆꯦꯞꯇꯔꯁꯦ ꯇꯥꯛꯑꯣ ꯌꯥꯝ ꯊꯨ ꯇꯥꯛꯑꯣ ꯁꯦ ꯇꯥꯛꯑꯣ ꯍꯩꯄꯥ ꯍꯦꯛ ꯁꯥꯔꯗꯅ Mass and weight. Mass of the sustained is the amount of matter present in it, while weight is the force exerted by gravity.
ꯇꯥꯗꯒ ꯏꯇꯩꯃꯒꯅ ꯄꯤꯁꯛ ꯄꯤꯛꯅ ꯍꯨꯟꯗꯣꯛꯑꯝꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯣꯟꯁꯤꯟꯕꯤꯔꯦꯗꯅ ꯇꯥꯗꯅ ꯊꯅꯝꯕ ꯂꯧꯁꯤꯡ ꯑꯗꯨꯅ ꯃꯕꯨꯛ ꯐꯥꯎꯕꯗꯤ ꯊꯟꯖꯔꯦ ꯅꯤꯔꯒꯗꯤ ꯆꯥꯗ꯭ꯔꯦꯗꯅ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯉꯝꯗ꯭ꯔꯦ ꯏꯝꯐꯥꯜꯗ ꯀꯅꯥꯒꯤꯗꯅꯣ ꯂꯩꯔꯒ ꯃꯍꯩ ꯃꯁꯤꯡ ꯇꯝꯅꯤꯅ ꯍꯥꯏꯔꯤꯗꯣ ꯇꯝꯖꯈ꯭ꯔꯁꯅꯨ ꯑꯩꯈꯣꯏꯗꯤ ꯌꯦꯠꯄꯤꯔꯛꯇ꯭ꯔꯒ ꯂꯣꯏꯔꯕꯅꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯂꯣꯌꯥꯂꯝꯗ ꯄꯣꯛꯄ ꯃꯥꯅ ꯂꯧꯁꯤꯡ ꯎꯗꯅ ꯏꯪꯈꯣꯜ ꯁꯪꯕꯟ ꯀꯣꯏꯗꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯃꯇꯟ ꯇꯟꯗꯅ ꯁꯨꯅꯤꯡꯗꯗꯅ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏꯔꯤꯅꯦ ꯃꯥꯒꯤꯗꯣ ꯁꯥꯔ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯅ ꯄꯤꯐꯝ ꯊꯣꯛꯄ ꯄꯥꯔꯁꯦꯟꯇꯦꯖ ꯂꯣꯏ ꯄꯤꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯁꯦꯟꯐꯝꯗꯣ ꯈꯨꯠ ꯊꯤꯟꯖꯤꯟꯕꯤꯔꯛꯑꯅꯨ ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯣꯏꯒꯨꯝꯕ ꯑꯦꯁꯣ ꯏꯟꯖꯤꯅꯤꯌꯔꯁꯦ ꯌꯥꯝ ꯊꯦꯡꯅꯔꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏꯅ ꯈꯔ ꯈꯥꯏꯖꯔꯤꯗꯣ ꯑꯗꯨ ꯌꯥꯔꯕꯅꯤ ꯃꯊꯪ ꯃꯈꯥ ꯑꯣꯜꯂꯛꯇ꯭ꯔꯤꯉꯩꯗꯅꯦ ꯍꯌꯦꯡꯗꯒꯤꯅꯦ ꯑꯔꯩꯕ ꯕꯤꯜꯗꯨ ꯊꯥꯗꯣꯛꯄꯤꯔꯣ ꯋꯥ ꯁꯥꯡꯗꯅ ꯉꯥꯡꯅꯕ ꯄꯥꯝꯗꯦ ꯏꯕꯨꯡꯉꯣ ꯋꯥꯗꯣ ꯐꯖꯅ ꯇꯞꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯅꯦ ꯅꯣꯏꯕꯣ ꯅꯣꯏꯅ ꯉꯥꯡꯅꯕ ꯋꯥꯁꯤꯗꯤꯅꯦ ꯑꯕꯣꯛꯇꯤ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏꯍꯦ ꯑꯕꯣ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨꯅꯦ ꯇꯞꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯃꯤꯅꯥꯏ ꯑꯣꯏꯗꯣꯏꯅꯤ ꯃꯄꯨ ꯑꯗꯨꯝ ꯑꯣꯏꯒꯦ ꯄꯩꯁా ꯇꯥꯟꯒꯦ ꯍꯥꯏꯔꯗꯤꯅꯦ ꯑꯉꯝꯕ ꯁꯦꯒꯥꯏꯅꯕ ꯇꯥꯕꯅꯦ ꯑꯕꯣ ꯄꯥꯈꯠꯀꯅꯨ ꯃꯁꯤꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯤ ꯑꯩ ꯆꯠꯂꯦ ꯇꯥꯃꯣ ꯑꯩ ꯑꯦꯛꯖꯥꯝꯗꯤ ꯀꯅꯥ ꯊꯤꯟꯕꯤꯗꯣꯏꯕ ꯑꯩꯒꯤ ꯊꯕꯛ ꯈꯨꯠꯆꯤꯟ ꯂꯥꯛꯆꯤꯟꯁꯤꯒꯕ ꯉꯥꯏꯈꯣꯕ ꯑꯩ ꯐꯠ ꯂꯥꯎꯅ ꯂꯥꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯑꯕꯣ ꯑꯩ ꯊꯣꯛꯑꯒꯦ ꯍꯥꯏ ꯐꯖꯅ ꯆꯠꯂꯨꯀꯣ ꯍꯣꯏ ꯑꯕꯣ ꯆꯠꯄꯨ ꯆꯠꯈ꯭ꯔꯗꯤ ꯂꯥꯛꯁꯨ ꯂꯥꯛꯑꯣꯏꯗꯕꯗ 이봉아, 야래, 로샬로. 이루자 토우러. 짝 로라버니 짝 짜나봐 떠오르시. ꯍꯣꯏ ꯕꯣ ꯑꯗꯣ ꯕꯣ ꯍꯌꯦꯡꯗꯩꯗꯤ ꯆꯥꯛꯇꯣ ꯑꯩ ꯀꯥꯗ ꯁꯨꯝ ꯊꯣꯡꯉ ꯆꯥꯖꯔꯒꯦ ꯑꯕꯣꯏꯗ ꯑꯃꯨꯛ ꯌꯦꯠꯁꯟꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯖꯗꯕ ꯌꯥꯗꯦ ꯀꯥꯏꯗꯩꯅꯣ ꯑꯣꯖꯥꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡ ꯀꯣꯜ ꯑꯃꯨꯛ ꯐꯦꯡ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯇꯥꯛ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯑꯣꯖꯥꯒꯤꯁꯨ ꯄꯥꯖꯗꯣꯏꯕ ꯑꯣꯖꯥ ꯅꯪ ꯇꯨꯝꯕꯩ ꯃꯇꯝ ꯐꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯊꯛꯇ ꯑꯣꯖꯥ ꯂꯩꯀꯥꯁꯦ ꯆꯥꯛ ꯊꯣꯡꯖꯤꯟꯕ ꯌꯥꯔꯣꯏꯕ ꯉꯥꯔꯤ ꯉꯇꯥꯏꯒꯤ ꯃꯅꯝꯗꯣ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯁꯜꯂꯅꯤ ꯃꯁꯤ ꯐꯛꯂꯥꯡꯗꯨꯁꯨ ꯑꯉꯧꯕꯅꯤ ꯊꯥꯎ ꯀꯩꯀꯥ ꯆꯣꯡꯕ ꯑꯃꯠꯇ ꯌꯥꯔꯣꯏꯕ ꯆꯥꯛꯇꯤ ꯑꯩꯈꯣꯏꯒ ꯆꯥꯃꯤꯟꯅꯁꯤꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯇꯝꯕ ꯉꯝꯕ ꯃꯤ ꯅꯠꯇꯦ ꯑꯩꯒꯤ ꯑꯦꯛꯖꯥꯝꯁꯦ ꯑꯝꯇ ꯊꯤꯟꯕꯤꯒꯦꯔꯥ ꯑꯩ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯀꯩꯅꯣ ꯑꯩꯗꯤ ꯒꯥꯔꯤ ꯃꯆꯥ ꯊꯧꯕꯁꯨ ꯀꯌా ꯒꯥꯔꯤ ꯃꯁꯤ ꯉꯍꯥꯟ ꯑꯣꯖꯥꯅ ꯑꯩꯈꯣꯏꯗ ꯐꯧ ꯊꯤꯜꯂꯛꯄꯗꯗꯤ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯊꯧꯔ ꯂꯥꯛꯏꯗꯨꯗꯤ ꯍꯦꯕꯤꯒꯤ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕ ꯅꯪꯅ 2 wheeler ꯊꯧꯕ ꯍꯩꯇꯦ ꯀꯥꯏꯅ ꯀꯥꯟꯗꯦ ꯑꯣꯖꯥ ꯑꯩ ꯂꯣꯏꯁꯟꯕ ꯆꯪꯉꯝꯅꯤ ꯂꯣꯏꯁꯜꯂꯣ bunga mana beng ngang basi nang chaunu ko abok na ne sak lor ma bani sak cha thok ra sila bunga se sak cha thok ase abo oza do kitang juna loi biyo hayo matam se yadre ba thenge ba hai sak cha bo ha thu sa ba ya bra masi ngang si din nap cha da ba chok tap na chaw bunga abo tangkhai amne hojik pijaro tangkhai amne hore halaga sara wa loyu masi dine unto pa angang ni saita oza loidribo lore pi mu hong lei do kai gido ai ngai ri ni thuna thoklo tholage Yore Oza horen ai lo lakpa da dine sina mai se yaw kanu ko yepsan bige se yani Oza nangdi kya mirame Oza na ngasai pi ba suggestion jing do loi chanai phone tawrame kyam nungai khangbra oh very good yam nuare Parene di mathang yamu kan honoro cho Oza ngasai su ai lo balak pi de
ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯒꯗꯕꯁꯨ ꯑꯣꯖꯥꯗꯤ ꯃꯣꯕꯥꯏꯜꯁꯨ ꯄꯥꯏꯗꯕꯅꯤꯅ ꯄꯥꯎꯁꯨ ꯑꯝꯇ ꯐꯥꯎꯅꯗꯦ ꯇꯥꯃꯣꯗꯣ ꯑꯩꯅ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯊꯕꯛꯇ ꯀꯥꯏꯅ ꯌꯥꯝ ꯁꯥꯎꯋꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯅ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯉꯥꯡꯅꯔꯒ ꯑꯣꯖꯥ ꯃꯣꯕꯥꯏꯜ ꯑꯃ ꯂꯩꯍꯜꯂꯝꯅꯦ ꯃꯔꯛ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯔꯁꯨ ꯌꯥꯔꯦꯅ ꯀꯩꯗꯧꯕꯩ ꯂꯩꯔꯛꯏꯅꯣꯗ ꯑꯩ ꯃꯣꯕꯥꯏꯜꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯁ ꯍꯧꯖꯤꯛ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯄꯥꯏꯗꯕꯁꯦ ꯃꯤꯅ ꯑꯉꯥꯎꯕꯅꯦ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯑꯣ ꯑꯉꯥꯎꯕꯅꯦ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯖꯔꯁꯅꯨ ꯑꯩ ꯉꯥꯎꯖꯔꯒꯦ ꯑꯗꯨꯝ ꯍꯣꯏꯅꯦ ꯑꯣꯖꯥꯕꯨꯗꯤ ꯑꯉꯥꯎꯕꯅꯦꯕ ꯑꯩꯁꯨ ꯌꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯝꯅꯦ ꯀꯩꯒꯨꯝꯕ ꯌꯨꯝꯁꯤꯗ ꯍꯣ ꯍꯥ ꯏꯃꯥꯔꯖꯦꯟꯁꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯃꯥꯏ ꯄꯥꯎ ꯐꯥꯎꯅꯗꯣꯏꯅꯣꯕ ꯁꯤ ꯑꯣꯖꯥ ꯁꯤꯝꯁꯨ ꯍꯥꯞꯄꯝꯅꯦ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯝꯅꯦ 500ꯀꯤ ꯕꯦꯂꯦꯟꯁ ꯑꯃꯁꯨ ꯌꯥꯎꯔꯝꯅꯦ ꯑꯣꯖꯥꯗꯤ ꯐꯣꯟ ꯇꯧꯕꯝꯁꯨ ꯂꯩꯇꯕꯅꯤꯅ ꯆꯍꯤ ꯑꯃ ꯆꯠꯂꯅꯤ ꯁꯤ ꯂꯧꯁꯜꯂꯛꯑꯣ ꯑꯩ ꯂꯧꯔꯣꯏꯗ ꯍꯌꯦꯡ ꯁꯤꯒꯤ ꯄꯩꯁꯥ ꯍꯟꯖꯤꯟꯕꯁꯨ ꯉꯝꯃꯣꯏ ꯑꯣꯖꯥꯅ ꯑꯩꯕꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤꯗꯨꯗꯤ ꯃꯗꯨꯒꯤ ꯃꯃꯜꯅꯤ ꯁꯦ ꯂꯧꯑꯣ ꯑꯗꯨꯗ ꯑꯁ ꯁꯦ ꯑꯗꯨꯅꯅꯦ ꯑꯣꯖꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯂꯩꯕꯤꯕ ꯑꯗꯨꯒ ꯍꯟꯗꯛ ꯄꯤꯗꯣꯏꯁꯤꯅ ꯑꯣꯖꯥꯒꯤ ꯑꯩꯅ ꯄ꯭ꯔꯖꯦꯟ ꯇꯧꯗꯣꯏꯕ ꯁꯦ ꯂꯧꯁꯜꯂꯣ ꯁꯦ ꯂꯧꯁꯜꯂꯣ ꯑꯣꯖꯥ ꯅꯪ ꯍꯌꯦꯡꯒꯩ ꯈꯨꯗꯩ ꯊꯥꯔ ꯂꯥꯛꯀꯅꯨꯀꯣ ꯀꯣ ꯑꯣꯖꯥ ꯀꯣ ꯁꯦꯕ ꯇꯥꯃꯣ ꯑꯣꯖꯥꯅ ꯄꯤꯕ ꯁꯖꯦꯁꯟꯁꯤꯡꯁꯦ ꯂꯣꯏ ꯆꯨꯝꯃꯤ ꯉꯁꯤ ꯂꯣꯏ ꯌꯥꯎꯄꯩ ꯋꯥꯅꯤꯗ ꯐꯔꯦꯅꯦ ꯐꯔꯦꯅꯦ ꯉꯁꯤꯒꯤ ꯄꯦꯄꯔꯗꯨꯗꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯑꯗꯨꯗꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟ ꯁꯣꯏꯗ꯭ꯔꯦꯅ ꯂꯧꯔꯦꯅꯦ ꯑꯦ ꯀꯩꯒꯤ ꯐꯥꯔꯁ ꯗꯤꯕꯤꯖꯟꯅꯣ ꯃꯤ ꯄꯣꯏꯁꯟ ꯂꯦꯞꯇꯣꯏꯁꯤꯕꯨ ꯐꯩꯅꯦ ꯁꯦ ꯆꯥ ꯊꯛꯑꯁꯤꯁꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ MCS ꯇ꯭ꯔꯥꯏ ꯇꯧꯅꯦꯌꯦ ꯑꯣꯖꯥꯗꯤ ꯂꯥꯏꯔꯤꯛ ꯐꯕꯅꯤꯅ ꯈꯟꯈꯤꯅꯤꯗ ꯃꯔꯨ ꯂꯥꯏꯔꯤꯛ ꯐꯕ ꯃꯤꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯜꯂꯤ ꯈꯪꯗꯦꯗ ꯁꯨꯝ ꯍꯣꯠꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏꯁꯨꯅꯦ ꯑꯉꯝꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯖꯒꯦ ꯏꯍꯩꯅ ꯇꯥꯟꯕ ꯄꯩꯁꯥꯁꯤꯗꯤ ꯃꯤꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯗꯤꯅꯦ ꯊꯋꯥꯏꯁꯦ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯇꯥꯜꯂꯤꯅꯤꯗꯣ ꯉꯁꯤ ꯑꯩꯒꯤ ꯐꯤꯕꯝꯁꯦ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯃꯗꯤ ꯃꯔꯨꯞꯅ ꯈꯔ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯕ ꯇꯥꯔꯦ ꯑꯩ ꯑꯉꯝꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯖꯒꯦꯗ ꯇꯥꯃꯣ ꯀꯩꯒꯨꯝꯕ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯁꯦ ꯃꯥꯏ ꯄꯥꯛꯂꯛ ꯇꯥꯔꯗꯤ ꯑꯁꯣꯝ ꯃꯄꯥꯟ ꯂꯝ ꯊꯥꯕꯤꯌꯨꯀꯣ ꯏꯆꯟꯒꯤ ꯋꯥꯍꯩꯁꯤꯗꯤꯅꯦ ꯄꯥꯕꯨꯡꯅ ꯍꯤꯡꯉꯤꯉꯩꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯃ ꯅꯤꯡꯁꯤꯡꯉꯤ ꯑꯦ ꯄꯥꯕꯨꯡꯅ ꯀꯩ ꯍꯥꯏꯔꯝꯃꯤꯕ ꯑꯩꯅ ꯑꯍꯥꯟꯕ ꯃꯦꯇ꯭ꯔꯤꯛ ꯊꯥꯕ ꯃꯇꯝꯗ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯕ ꯏꯆꯥꯁꯤꯗꯤ ꯄꯥꯁ ꯇꯧꯔꯒꯗꯤꯅꯦ ꯁꯤꯂꯣꯡ ꯊꯥꯒꯅꯤꯌꯦ ꯐꯦꯜ ꯑꯣꯏꯔꯒꯅ ꯂꯤꯂꯣꯡꯗ ꯊꯥꯅꯤꯌꯦ ꯂꯤꯂꯣꯡꯗꯗꯤ ꯀꯩꯗꯧꯕ ꯁ꯭ꯋꯤꯡ ꯁꯨꯡꯕꯩ ꯇ꯭ꯔꯦꯅꯤꯡ ꯊꯥꯅꯤꯌꯦ ꯁꯦ ꯀꯥꯟꯗꯦꯁꯦ ꯏꯆꯟꯁꯤꯗꯤꯅꯦ ꯃꯥꯛ ꯋꯥꯡꯅꯕꯗ ꯍꯣꯠꯅꯧ ꯏꯟꯗꯤꯌꯥꯒꯤ ꯋꯥ ꯇꯣꯛꯑꯣ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗꯅꯦ ꯔꯁꯤꯌꯥ ꯆꯠꯀꯦꯔꯥ ꯑꯃꯦꯔꯤꯀꯥ ꯆꯠꯀꯦꯔꯥ ꯖꯄꯥꯟꯗ ꯆꯠꯀꯦꯔꯥ ꯀꯣꯔꯤꯌꯥꯗ ꯆꯠꯀꯦꯔꯥ ꯅꯪ ꯑꯄꯥꯝꯕꯗ ꯆꯠꯍꯟꯒꯅꯤ ꯑꯁꯦꯡꯕꯩꯅ ꯇꯥꯃꯣ ꯍꯣꯏꯅꯦ ꯃꯍꯩꯔꯣꯏꯁꯤꯡ ꯐꯍꯟꯕ ꯍꯥꯏꯕꯁꯦ ꯑꯣꯖꯥꯒꯤ ꯃꯈꯨꯠꯇ ꯂꯩꯌꯦꯁꯦ ꯌꯥꯝ ꯆꯨꯝꯈ꯭ꯔꯖꯥꯠꯅꯤꯀꯣ ꯑꯐꯕ ꯑꯣꯖꯥ ꯊꯦꯡꯅꯔꯨꯕ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯑꯣꯖꯥꯗꯧꯅ ꯑꯐꯕ ꯑꯣꯖꯥ ꯀꯌా ꯑꯃ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯦ ꯆꯥꯎꯈꯠꯂꯅꯤ ꯐꯠꯇꯕ ꯃꯍꯩꯔꯣꯏ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯗꯣ ꯑꯣꯖꯥ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯒꯦꯅ ꯀꯩꯅꯣ ꯑꯣꯖꯥꯒꯤ ꯀꯅꯥꯒꯨꯝꯕꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯤꯒ ꯂꯩꯖꯕ꯭ꯔꯣ ꯇꯥꯎꯅꯤ ꯀꯟ ꯄꯥꯏꯌꯣ ꯌꯨꯝ ꯌꯧꯅꯅꯕ ꯈꯔ ꯀꯟ ꯇꯧꯒꯦ ꯐꯔꯦꯅꯦ ꯑꯗꯨꯏꯗꯤ ꯑꯩ ꯍꯣꯔꯦꯟ ꯍꯪꯉꯒꯦ ꯇꯥꯍꯧꯗꯅꯕ ꯑꯣꯖꯥꯒꯤ ꯈ꯭ꯋꯥꯡꯁꯤꯗ ꯑꯩ ꯀꯣꯜꯂꯛꯑꯒꯦꯀꯣ ꯑꯣꯖꯥ ꯁꯪꯒꯣꯝ ꯊꯛꯁꯦ ꯃꯥꯙꯕꯤ ꯗꯣꯛꯇꯔ ꯀꯃꯟ ꯁꯤꯡ ꯑꯣꯖꯥ ꯁꯤ ꯂꯥꯏꯔꯤꯛꯁꯤ ꯋꯥꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯥꯔ ꯈꯪꯒꯅꯤ ꯄꯥꯔꯕꯨꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯖꯥꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯒꯨꯝꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯋꯥꯔꯤꯁꯦ ꯄꯥꯕꯗ ꯊꯃꯣꯏꯗ ꯁꯣꯛꯈꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯈ꯭ꯔꯗꯤ ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯤꯕꯨ ꯄꯥꯎꯅ ꯏꯟꯁꯤꯜꯂꯤꯕ ꯃꯤꯁꯛꯇꯨꯅ ꯉꯥꯎꯍꯟꯕꯅꯦ ꯍꯥꯏꯗꯣꯏꯅꯤ ꯃꯗꯨꯗꯒ ꯅꯠꯇꯦꯅ ꯆꯦꯟꯈꯤꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯉꯥꯎꯔꯤꯕꯗꯨꯁꯨ ꯂꯥꯌꯦꯡꯗꯕꯗꯤ ꯌꯥꯔꯣꯏ
ꯑꯩꯗꯤ ꯋꯥꯔꯤꯗꯣ ꯄꯥꯕ ꯂꯣꯏꯔꯕꯅꯤ ꯀꯩꯁꯨ ꯉꯥꯎꯗꯤꯌꯦ ꯑꯗꯣ ꯑꯣꯖꯥ ꯉꯥꯎꯗ꯭ꯔꯁꯨ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯅꯤ ꯌꯦꯡꯉꯣꯏ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯒꯗꯤꯅꯦ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯀꯥꯟꯅꯕ ꯃꯆꯥꯛꯁꯤꯡꯗꯣ ꯂꯧꯁꯤꯟꯒꯗꯕꯅꯤ ꯏꯁꯥꯒꯤ ꯅꯣꯂꯦꯖ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯥꯎꯠꯕꯨꯛꯇ ꯅꯠꯇꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯎꯠꯕꯨꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯄꯥꯏ ꯅꯣꯂꯦꯖ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯔꯨꯑꯣꯏꯅ ꯁꯦ ꯃꯇꯝ ꯑꯁꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯐꯤꯖꯦꯠ ꯆꯥꯛꯁꯦꯠ ꯆꯥꯎꯈꯠꯄꯩ ꯃꯃꯤꯅꯦ ꯍꯥꯏꯔꯕꯁꯨ ꯌꯥꯅꯤꯡꯗꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯊꯤꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯤ ꯂꯩꯇꯦ ꯏꯊꯟꯇ ꯄꯦꯟꯖꯗꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯪꯃꯗꯤ ꯆꯨꯝꯊꯣꯛꯅꯤꯡꯉꯤ ꯅꯪꯈꯛ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯆꯨꯝꯊꯣꯛꯄ ꯉꯝꯃꯒꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯁꯨ ꯀꯥꯟꯅꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯦ ꯈꯟꯗꯅ ꯏꯁꯥꯅ ꯆꯥꯎꯊꯣꯛꯆꯒꯗꯧꯔꯤꯕꯅꯤ ꯑꯣꯖꯥ ꯁꯤ ꯂꯥꯏꯔꯤꯛꯁꯤꯅ ꯀꯩ ꯂꯥꯏꯔꯤꯛꯅꯣ ꯂꯩꯁꯤꯡꯒꯤ ꯃꯔꯝꯗ ꯏꯕ ꯁꯩꯔꯦꯡꯅꯤ ꯍꯥꯗ ꯂꯩꯔꯥꯡ ꯀꯨꯟꯗꯣꯔꯩ ꯅꯪꯅ ꯁꯥꯠꯄ ꯎꯔꯒ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯨꯡꯉꯣꯜꯂꯦ ꯂꯩꯔꯥꯡ ꯅꯪꯕꯨ ꯌꯦꯟꯗꯥꯏ ꯊꯟꯅ ꯍꯦꯛꯇꯨꯅ इखुसिना लेंलगा लैगी परेंग सेमदुना पामुबा नंगी ngaksamda hukjagi hey na du ji paw matam nate exam lor phajam paw cho oza si sairengi lairik se ai purage ba hoi pura chalo ji parnu ko kona exam lor pagada ba Kaino nang ngasai yung ngata thokhraga lai charam pura lai sina kadai dagi no abo masigi laise asamba lai nate kundo haiba laidune magun yam lai khrajani nabungna lai jar khara thari jidi sing chai biyo yade aduga nang na hojikta lai da thawai yakhala imine abo simda thangdase kada kada thangdarage as abo reda ko aina kundo reibu sai thaba sairengam parure adaidi kundo se khangpam pamak paiwani da adubu nangbu sibu kada wai da thamdori no haiba aigi mitna su uba mafam mi na su uba mafam asida oina thamage ihe aidi sangom lolamani ne padaramba dare soide Bima. Hey, nang exam loy ba? Loy di tamo. Lai pop.
ꯍꯜꯂꯣ ꯊꯥꯖ ꯍꯌꯦꯡ ꯆꯥꯛ ꯂꯩ ꯎꯝ ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯀꯥꯏꯗꯅꯣ ꯍꯥꯏꯁꯤꯕꯣ ꯍꯣꯇꯦꯜꯗ ꯑꯁ ꯑꯩ ꯌꯥꯎꯔꯔꯣꯏꯗ ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯏ ꯋꯥ ꯅꯠꯇꯤꯌꯦ ꯑꯁ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯏ ꯇꯥꯔꯗꯤꯅꯦ ꯂꯥꯛꯆꯔꯒꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯀꯥꯏ ꯊꯦꯡꯅꯁꯦ ꯍꯥꯏꯕꯅꯣ ꯅꯥꯎꯔꯦꯝꯊꯣꯡ ꯑꯗꯨꯋꯥꯏꯗ ꯌꯥꯔꯦꯀꯣ ꯑꯕꯣ ꯀꯩꯗꯧꯔꯦ ꯀꯔꯤ ꯂꯩꯔꯦ ꯀꯩꯅꯣꯝꯇ ꯈꯟꯅꯁꯤ ꯀꯔꯤ ꯈꯟꯅꯁꯤ ꯍꯥꯏꯕꯅꯣ ꯌꯨꯝꯁꯤꯗꯅꯦ ꯂꯝꯂꯥꯟꯕ ꯃꯤ ꯑꯃ ꯂꯩꯁꯟꯕ ꯍꯥꯏꯕꯁꯦ ꯑꯕꯣ ꯈꯔ ꯈꯟꯅꯕꯗꯤ ꯐꯩ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯒ ꯍꯧꯖꯤꯛꯄꯨ ꯈꯟꯅꯕ ꯍꯥꯏꯔꯤꯁꯤꯕꯨ ꯅꯠꯇꯦ ꯏꯕꯨꯡꯉꯣꯁꯤꯅ ꯀꯔꯤ ꯇꯧꯔꯝꯃꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯑꯕꯣ ꯑꯗꯨꯕꯨ ꯏꯆꯟꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯕꯨ ꯑꯉꯥꯡ ꯑꯣꯏꯅ ꯎꯕ ꯋꯥꯅꯤ ꯍꯥꯏ ꯏꯕꯨꯡꯉꯣꯁꯦ ꯌꯥꯝ ꯆꯝꯖꯕ ꯃꯤꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯑꯩꯈꯣꯏꯅꯅꯦ ꯌꯥꯝ ꯍꯦꯟꯅ ꯎꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤꯀꯣ ꯏꯕꯨꯡꯉꯣ ꯃꯥ ꯂꯩꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯆꯟꯅꯨꯄꯤꯁꯤꯅ ꯂꯝꯆꯠ ꯁꯥꯖꯠ ꯍꯣꯡꯉꯛꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯕꯨꯛꯅꯤꯡ ꯆꯪꯉꯛꯏꯕꯁꯦ ꯑꯕꯣ ꯆꯨꯝꯃꯤ ꯑꯩꯁꯨ ꯂꯥꯜꯂꯦ ꯍꯥꯏꯗꯤ ꯃꯍꯩ ꯃꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯕꯗꯨꯗꯤ ꯐꯩ ꯑꯗꯨ ꯅꯠꯇꯕꯤꯗꯅꯦ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯍꯣꯡꯕ ꯂꯥꯛꯑꯗꯤꯅꯦ ꯑꯩꯗꯤ ꯌꯥꯔꯣꯏ ꯑꯕꯣ ꯑꯩꯒꯤ ꯏꯊꯛꯇ ꯃꯤ ꯋꯥ ꯉꯥꯡꯍꯟꯕ ꯌꯥꯔꯣꯏꯀꯣ ꯀꯔꯤꯅꯣ ꯃꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯑꯐꯕ ꯑꯝꯇ ꯍꯦꯛ ꯈꯟꯕ ꯉꯝꯗꯦꯕ ꯑꯕꯣ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯗꯣꯔꯤ ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯀꯅꯥꯒ ꯆꯠꯇꯣꯏꯅꯣ ꯑꯣꯖꯥꯗ ꯍꯥꯏꯅꯔꯦ ꯃꯥꯒ ꯆꯠꯃꯤꯟꯅꯔꯨꯔꯒꯦ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯅꯕꯨꯡꯗꯨꯅ ꯍꯜꯂꯛꯄ ꯍꯥꯜꯂꯗꯤꯅꯦ ꯅꯪ ꯐꯨꯕꯤꯖꯅꯤꯍꯦ ꯍꯣꯏ ꯕꯥ ꯉꯟꯅ ꯍꯜꯂꯛꯀꯦ ꯆꯠꯂꯨꯈꯤꯒꯦ ꯑꯝꯇ ꯈꯥꯝꯃꯣ ꯑꯣꯖꯥ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯈꯥꯝꯃꯣ ꯈꯥꯝꯃꯣ ꯌꯥꯔꯦ ꯏꯅꯥꯎꯕꯤ ꯊꯣꯡ ꯑꯃ ꯂꯩꯕꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏ ꯑꯩ ꯍꯣꯔꯦꯟ ꯐꯣꯟ ꯁꯠ ꯂꯥꯎ ꯇꯧꯔꯛꯀꯦꯀꯣ चले बाय Masana, ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯃꯣꯏꯅ ꯑꯁꯨꯛ ꯊꯦꯡꯉꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯃꯃꯛꯀꯗꯣꯔꯦꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯨꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯅꯣꯏ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯄꯨꯡꯕ ꯄꯨꯡꯕꯒ ꯁꯦꯝꯕꯗꯅ ꯄꯥꯔꯇꯤꯒ ꯇꯧꯗꯅ ꯌꯨꯒ ꯊꯛꯗꯅ ꯍꯦ ꯁꯤꯕꯨ ꯑꯃꯦꯔꯤꯀꯥꯔꯣ ꯍꯦ ꯇꯨꯄꯤ ꯎꯄꯥ ꯅꯪ ꯀꯥꯏꯗꯩꯅꯣ ꯁꯥꯔ ꯁꯤꯡꯖꯃꯩꯗꯒꯤ ꯍꯦ ꯑꯉꯥꯡꯕꯤ ꯅꯪꯗꯤ ꯀꯥꯏꯗꯩꯅꯣ ꯀꯋꯥꯗꯒꯤ 이병헌 ꯅꯪ ꯀꯥꯏꯗꯩꯅꯣ 서곤번 서골번 ꯍꯦ ꯅꯃꯤꯡ ꯀꯩ ꯀꯧꯏ 타자 ꯃꯤꯡꯗꯤ ꯃꯩꯇꯩ ꯃꯃꯤꯡꯅꯤꯅꯦ ꯆꯤꯟꯖꯥꯡꯅ ꯐꯣꯔꯦꯟꯒꯤ ꯆꯥꯔꯤꯅꯤꯅꯦ ꯍꯦ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯅꯣꯏ ꯒꯥꯔꯖꯤꯌꯥꯟꯗ ꯐꯣꯟ ꯇꯧꯒꯦ ꯁꯔ ꯑꯩꯒꯤ ꯐꯣꯟꯗꯨꯗꯩ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯍꯦ ꯅꯣꯏ ꯐꯣꯟꯗꯒꯤ ꯇꯧ ꯌꯥꯔꯣꯏꯅꯦ ꯅꯝꯕꯔ ꯍꯥꯏꯔꯨꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯛꯑꯒꯦ ꯍꯥꯏꯔꯣ 87941 234 82 hello. 하지 마 뭐야 봐. 엄마니 딱이. 나 친구비도 폴리스 스텐데. 하. 이파 폴리스 스락거. 기tan 돈 락비로. 버니샤, 아유 좀 올라가세요. ꯑꯩ ꯅꯍꯥꯟ ꯍꯥꯏꯗ꯭ꯔꯥ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯨ ꯀꯔꯤ ꯁꯥꯔꯦꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯒꯥꯔꯤꯗꯣ ꯑꯝꯇ ꯊꯧꯗꯣꯔꯛꯑꯣ ꯍꯥꯏꯕ ꯏꯕꯥꯅꯤ ꯑꯁ꯭ꯋꯥꯏꯐꯥꯎꯗꯣ ꯑꯝꯇ ꯀꯗꯥꯏꯗ ꯊꯤꯔꯨꯗꯣꯏꯅꯣ ꯃꯦꯕꯣ ꯅꯨꯄꯥꯗꯨꯅ ꯍꯧꯖꯤꯛ ꯆꯦꯜꯂ ꯄꯨꯈ꯭ꯔꯕꯅꯦ ꯑꯥ ꯌꯧꯔꯝꯃꯅꯤ ꯅꯠꯇꯦ ꯑꯕꯣꯛꯄꯨ ꯅꯨꯄꯥꯗꯨ ꯌꯥꯝ ꯊꯥꯖꯗꯥꯏꯅꯦ ꯌꯥꯝ ꯐꯩꯌꯦꯗꯥꯏꯅꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧ ꯁꯦ ꯀꯩ ꯁꯥꯔꯒꯦ ꯃꯁꯦ ꯍꯧꯖꯤꯛ ꯀꯩ ꯁꯥꯔꯒꯦ ꯁꯦ ꯑꯕꯣꯛꯅ ꯊꯣꯛꯂꯤ ꯉꯥꯛꯇꯅꯤ ꯁꯦ Sir, amta changjarke sir. 짱어. 타지 마 붕라. Au mani sir. 야네 밤비오. 아가칭지 프리 그래 다라마네. 호텔인다 파티가 떠다지고 덕달래면 거기나 파래. 아도 그래 와락비오. 가잔시나 꿈딩 심비다디. 아가칭지 소이나 망하니. ꯅꯣꯏ ꯑꯅꯤ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯀꯗꯥꯏ ꯆꯠꯂꯣꯏ ꯍꯥ
Noi ni kada chalu gi haiba. Nang na ha ma khai yum si da leiram ni si di. Hogdong cha da na kun na leiram ni bore. Ha. Tanja sa ba ngai no usi pha gi da na. Hai nang ai gi su ji mangan gi hai ni bro. Nang ai chiri mangan gi hai na ha. Tamo, magi bara na tai gi ra ne. Mai mara na ti kai na. Hey, tong mi, na bari le ni bari si kai no. Jong, na su ki ni. Hey, nang mi ing du kai no. Na thai mang gi ra. Ya sia so ba. Hey, yum si da matam khara le mi na ba gi ne. Nang na thai ru kan bi ra ne. Na tri nang na sai si ra ba. Dong ni di tau. Chalo. Tau ru ron hai ba nang bo. Hai lam hen bi. Ka kun yang ni de. Kari lila no nang ni yum si da sa ni chi mo. Hau si ti na bu nga che mai hau hai sao re. Si dai di nang nungai ni ba nang. 놈사. 다자. Kay na something ka lai mo. Nasilay mo kay ginomi. Ha? Kay gilay no ayo. Aina nga sila ise. Nangi nanagta sangjapam lawduna. Nanga punsigi hingminage khanduna labani. 다자. madu ro de wafamne. Mafam matam chade. Law. Ay na muting ilaw. Mafam matam sare haiduna ay isana ikokna thongna laabani. Iyo 다자. yung ye laman jing taraga ay bu kay ning kan gitoy no. Law. Mi khana ringa sidene. Ay na muting ilaw. Law. Law ay bini. Moi bà bố ạ, bà đó cái nó làm lang ấy, ông tí hàng người xí lao à bà, ông tao không có bị độ, ông tí hàng người xí lao à bà. Law thasa. Law. Karino na ba to ha hey nei kan sin ta ka di kan kini ai khoi thak ta ne phat ta bo ka nga han na pu te khoi so phon ba ya di ko hangabra Pabung. Aina kana amtagi mai sopna ba tawzaroi. Ai isa na ikokna thongna mafam sida lakpani. Pabung, ima. Ai bulong sanbiyo. Usa, ay bulong sanbiyo. Ay bulong sanbiyo. 다자. ay na mukshara shini. Nang doribido. Apam matam yamsadi. Mapam amati matam na ay ginusibabu inaktagi lapna khaitokigidabo oirabadi. Mapam matam haibase ay gipamdadi yegnabadi. 다자. Aina saunaba ising zaiduna semjarakiba kundo pambido. Asidi mapung phare naisa tamle. Kundo laigi pasaraba kundo pare. Ngasidi nangi gaksamda huksagi kanjaba manglando. Ngasidi mangpaunare. 다자. Kailan to si Taja? Taja, 어둠이 너무 파티. Sige ko to parengse.
ꯅꯪꯒꯤ ꯉꯛꯁꯝꯗ ꯍꯨꯛꯆꯒꯦ ꯈꯟꯗꯨꯅ ꯑꯩꯅ ꯂꯦꯡꯖꯕꯅꯤ ꯅꯪꯒꯤ ꯉꯛꯁꯝꯗ ꯅꯠꯇꯅ ꯀꯅꯥꯒꯤ ꯉꯛꯁꯝꯗꯁꯨ ꯍꯨꯛꯂꯔꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯅꯣꯡꯉꯥꯟꯈꯤꯕ ꯇꯥꯔꯕꯗꯤ ꯀꯨꯟꯗꯣ ꯄꯔꯦꯡꯁꯤꯒꯤ ꯆꯠꯅꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯌꯥꯏ ꯑꯣꯖꯥ 타자 그 있는 듯이 너 많이 그 있는 듯이 뭐 나무! năng ngàn hả tô rồi 나무! 마기 말 안 한대 애기 일하네 아이 사모네 콩나 통네 염치들 락사부네 나무! năng là mà nó mùi anh sẽ bông băng băng rồi chalo abo xe xe bông mà xe bông bằng năng thôn mà cái nó tổng nó đi được không hai lại con hề xin nó trả đi nên nói bà xin nó trả đi hay mình đi nói bà 아니 무슨 또 그래 좀 하다 레랑 콘도레 낭나 삿바 우라가 닝올 아기 타모이세 둥올레 이쿠시나 랭라가 파무바 낭기 ꯉꯛ삼다 훅자기 이거 타자 용기 열면 찍다가 아이고 그 인간 같은 놈 라, 미크는 등하시더네 아이놈 등이로 아이고 노사니요 아이놈 좋아하시니 뱅거리보다 어머마다 남자다 타자 그 이놈 드시 하, 세, 또 아주 많이 그 이놈 드시 뭐 타자 비마 하이 비마 하이 비마 그이도라게세 아복 라이세 해마 그이도래 이부모 사는 그 색깔 놈 떠오래 뭉다 나와 이미야 그이도게 뭐 우리는 시리야 아버 이제 주대 비마 낭대 시게 이도 이도게는 뭐 이베바 Ibeba, namit pa ako, Ibeba. Kailangan na po. Ibeba. Kailangan na po. ꯀꯨꯟꯗꯣꯔꯩꯒꯤ ꯑꯀꯪꯕ ꯂꯩ ꯄꯔꯦꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯐꯝꯗ ꯆꯟꯅꯐꯝ ꯈꯪꯗꯅ ꯂꯩꯔꯤ ꯇꯥꯃꯣ ꯀꯨꯟꯗꯣꯔꯩꯒꯤ ꯐꯖꯕ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯨꯗꯤ ꯀꯪꯂꯕꯁꯨ ꯀꯪꯅ ꯑꯗꯨꯃꯛ ꯃꯥꯡꯉꯔꯣꯏ ꯃꯤꯑꯣꯏꯕꯅ ꯀꯨꯟꯗꯣꯒꯤ ꯃꯇꯤꯛ ꯃꯒꯨꯜꯗꯨꯕꯨ ꯄꯥꯝꯖꯗꯨꯅ ꯂꯩꯗꯨꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯊꯣꯟꯅꯔꯤ ꯑꯩꯕꯨꯁꯨ ꯊꯣꯟꯕꯤꯔꯝꯃꯦ ꯑꯗꯨꯕꯨ ꯑꯩ ꯏꯊꯟꯇ ꯍꯪꯖꯩ ꯀꯨꯟꯗꯣ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯕꯗ ꯑꯩꯕꯨ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ
ꯑꯗꯨꯒꯨꯝꯂꯕ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯏꯊꯟ ꯇꯥꯡꯖꯔꯤꯕꯅꯤ ꯑꯩꯁꯨ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯐꯪꯗꯦ ꯄꯥꯎꯈꯨꯝꯁꯤ ꯉꯥꯏꯅ ꯉꯥꯏꯅ ꯍꯤꯡꯕꯒꯤ ꯂꯝꯕꯤꯁꯨ ꯇꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨꯗ ꯇꯥꯃꯣ ꯇꯥꯃꯣꯒꯤ ꯃꯥꯏꯀꯩ ꯑꯃꯗ ꯅꯤꯡꯕ ꯀꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯂꯨꯔꯒꯗꯤ ꯂꯥꯜꯂꯦ ꯂꯩꯔꯤꯕ ꯑꯅꯥꯕꯗꯣ ꯐꯅꯅꯕ ꯍꯥꯟꯅ ꯌꯦꯡꯈꯤꯁꯦ ꯏ ꯋꯥꯠꯂꯦ ꯏ ꯄꯤꯅꯤ ꯍꯤꯗꯥꯛ ꯋꯥꯠꯂꯦ ꯍꯤꯗꯥꯛ ꯂꯩꯅꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯅꯤ ꯑꯅꯥꯕ ꯐꯔꯒ ꯍꯤꯡꯕꯒꯤ ꯊꯕꯛ ꯊꯤꯕꯗꯁꯨ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯅꯤ ꯍꯦ ꯑꯉꯥꯡ ꯅꯪ ꯑꯍꯟ ꯁꯥꯗꯅ ꯉꯥꯡꯒꯅꯨ ꯅ ꯀꯤꯟꯖꯥꯅꯤ ꯅꯪ ꯀꯣ ꯑꯉꯥꯡ ꯑꯍꯟꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯑꯩ ꯑꯉꯥꯡꯁꯨ ꯅꯠꯇꯅ ꯃꯤ ꯆꯍꯤ 30 ꯍꯦꯜꯂꯦꯅ ꯅꯆꯤꯟ ꯊꯤꯅꯨꯅꯦ ꯅꯪ ꯀꯨꯟ ꯁꯨꯗ꯭ꯔꯤ ꯑꯩ ꯈꯪꯉꯤꯕꯅꯤꯅꯦ ꯇꯣ ꯁꯤꯔꯣꯡꯒꯤꯔꯣꯏꯁꯦ ꯇꯥꯃꯣ ꯆꯪꯉꯁꯦ ꯊꯦꯡꯉꯅꯤ ꯑꯗꯣ ꯇꯥꯃꯣ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯍꯧꯒꯦ ꯇꯥꯃꯣꯕꯨ ꯈꯟꯖꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤꯗꯃꯛꯇꯁꯨ ꯈꯜꯂꯒ ꯍꯤꯡꯕꯤꯌꯨ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯗꯥꯛꯇꯔ ꯀꯥꯡꯕꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦꯗ ꯉꯁꯤꯗꯣ ꯑꯣꯟꯊꯣꯛꯅ ꯊꯦꯡꯈ꯭ꯔꯦꯗ ꯑꯁ ꯄꯥꯕꯨꯡ ꯊꯦꯡꯗ꯭ꯔꯤꯌꯦ ꯅꯨꯡꯇꯤꯒꯤ ꯃꯇꯝꯅꯦꯕ ꯄꯥꯕꯨꯡꯁꯤ ꯃꯥꯕ ꯗꯣꯛꯇꯔ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ngasi kana kana discharge tawdo leiraba ꯗꯥꯛꯇꯔ ꯑꯩꯒꯤ ꯆꯠꯅꯅꯕꯒꯤ ꯆꯦꯗꯣ ꯑꯗꯨ ꯈꯔ ꯄꯤꯕꯤꯔꯣ fani bijage ꯗꯣꯛꯇꯔ ꯑꯍꯟꯁꯦ ꯃꯌꯨꯝ ꯆꯠꯅꯤꯡꯕꯅ ꯍꯧꯗꯣꯡ ꯃꯆꯥ ꯄꯣꯂꯥꯡꯗ ꯎꯞꯄꯒ ꯊꯝꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦ ꯗꯣꯛꯇꯔ si ngaktani miyoibase narakandadi hospital da karam kanda yoba doctor amutang unajaba aduga hakchang khara nungairagadi hospital se norok tongna hek khanba ꯑꯩꯒꯤ ꯆꯦꯗꯣ ꯄꯤꯕꯤꯔꯣ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤ ꯃꯥꯕ fani pijage ai mayam si amta yengjagige ko ꯑꯇꯩꯗꯤ ꯂꯩꯍꯧꯗꯧ ꯉꯥꯛꯇꯅꯤ ꯑꯩꯒꯤꯗꯨꯗꯪ ꯈꯣꯔ ꯈꯣꯠꯆꯜꯂꯒ ꯌꯥꯕꯗꯨꯗ ꯃꯥꯏ ꯄꯤꯖꯔꯛꯑꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤ ꯃꯥꯕ ꯒꯣꯌꯦ ꯅꯣꯏꯅ ꯆꯦꯁꯤꯗ ꯌꯥꯝ ꯂꯩꯍꯧꯅꯤꯡꯉ ꯃꯥꯜꯂꯦ ꯃꯥ ꯂꯩꯍꯧꯔꯁꯅꯨ ꯑꯩ ꯆꯠꯂꯦ ꯍꯩ ꯃꯁꯤ ꯑꯍꯟꯁꯤꯗꯤ ꯄꯥꯕꯨꯡ ꯂꯩꯍꯧꯔꯣ ꯅꯣꯏ ꯂꯩꯍꯧꯔꯣꯀꯣ ꯂꯩꯍꯧꯔꯣ 이제 바지지 좀 서러 말래. 아이 다나루 기게. ꯍꯣꯏ ꯐꯔꯦ ꯅꯣꯏ ꯊꯣꯛꯑꯝꯃꯣ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯀꯨꯟꯗꯣ ꯆꯠꯂꯣꯀꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯣ ꯌꯧꯔꯒꯦ ꯑꯦꯛꯖꯥꯝꯒꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎꯀꯣ ꯄꯥꯅꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯂꯥꯛꯀꯦ ꯂꯥꯛꯀꯅꯨ ꯁꯦ ꯀꯩꯒꯤꯅꯣ ꯌꯥꯔꯦ ꯅꯪ ꯊꯝꯖꯤꯜꯂꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯦꯝꯃꯕꯅꯦ ꯂꯧꯁꯜꯂꯣꯕ ꯆꯠꯂꯗꯕꯅꯤꯅ ꯁꯦ ꯂꯧꯁꯜꯂꯣꯕ ꯊꯦꯡꯛ ꯌꯨ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯍꯛꯆꯤꯟꯅ ꯈꯜꯂꯝꯒꯅꯨꯀꯣ ꯈꯜꯂꯝꯃꯣꯏ ꯅꯪꯁꯨ ꯑꯩꯒꯤ ꯃꯔꯝꯗ ꯀꯩꯝꯇ ꯍꯛꯆꯤꯟꯅ ꯈꯜꯂꯨꯅꯨꯀꯣ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩꯅ ꯍꯥꯏꯗꯣ ꯍꯥꯟꯅ ꯈꯨꯝꯃꯨꯅꯦ ꯍꯣꯏ ꯍꯣꯏ ꯍꯥꯏꯕꯕꯨ ꯀꯩꯅꯣ ꯈꯜꯂꯣꯏ ꯍꯥꯏꯌꯨꯅꯦ ꯃꯗꯨꯃꯗꯤ ꯍꯥꯏꯕꯤꯒꯅꯨ ꯃꯗꯨꯃꯗꯤ ꯑꯩ ꯅꯤꯡꯇꯝꯖꯒꯦ ꯅꯥꯕ ꯐꯔꯝꯃꯣꯀꯣ ꯐꯖꯅ ꯈꯨꯝꯃꯛꯑꯣ ꯅꯥꯕ ꯐꯔꯝꯃꯣꯀꯣ ꯐꯔꯝꯃꯒꯦ
ꯑꯩ ꯊꯨꯅ ꯂꯥꯛꯀꯅꯤ. ꯂꯥꯛꯀꯅꯨ. ꯑꯩ ꯑꯣꯏꯅ ꯂꯥꯛꯀꯦ. ꯂꯥꯛꯈꯤꯅꯤ. ꯑꯃꯨꯛꯇ ꯅꯠꯇꯦ. ꯅꯣꯡꯃꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯥꯛꯈꯤꯅꯤ. ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯁꯦ. ꯇꯥꯃꯣ, ꯇꯥꯃꯣꯒꯤ ꯃꯥꯙꯕꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩ ꯄꯨꯖꯈ꯭ꯔꯒꯦ. ꯁꯦ, ꯄꯨꯔꯣꯁꯦ. ꯄꯣꯛꯃꯤꯟꯅꯔꯒ ꯂꯩꯒꯤ ꯖꯥꯠꯇ ꯁꯥꯠꯆꯒꯦ ꯂꯩꯈꯣꯛ ꯑꯃꯗ, ꯄꯣꯛꯃꯤꯟꯅꯔꯒ ꯎꯆꯦꯛꯀꯤ ꯃꯄꯣꯛꯇ ꯇꯨꯡꯃꯤꯟꯅꯖꯒꯦ ꯎꯁꯥ ꯈꯨꯗꯤꯡꯗ, ꯍꯧꯃꯤꯟꯅꯔꯒ ꯄꯥꯝꯕꯤ ꯑꯣꯏꯅ ꯌꯦꯠꯆꯒꯦ ꯎꯔꯤ ꯑꯣꯏꯗꯨꯅ. ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯈꯣꯡꯕ ꯀꯣꯀꯤꯜ ꯑꯗꯨ ꯑꯩꯅꯤ ꯍꯥꯏꯅ ꯂꯤꯡꯕꯤꯔꯤ. ꯊꯦꯡꯂꯕ ꯑꯍꯤꯡꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯂꯩꯍꯥꯎ ꯄꯥꯟꯕꯤ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯈꯣꯡꯕ ꯀꯣꯀꯤꯜ ꯑꯗꯨ ꯑꯩꯅꯤ ꯍꯥꯏꯅ ꯂꯤꯡꯕꯤꯔꯤ. ꯑꯩꯒꯤ ꯍꯥꯡꯂꯛꯄ ꯃꯣꯝꯁꯤꯗ ꯇꯨꯝꯕꯤꯔꯔꯨ ꯅꯪꯅ. ꯍꯣ ꯀꯣꯀꯤꯜ, ꯑꯩꯒꯤ ꯍꯥꯡꯂꯛꯄ ꯃꯣꯝꯁꯤꯗ ꯇꯨꯝꯕꯤꯔꯔꯨ ꯅꯪꯅ. ꯇꯥꯡꯖꯕꯤ ꯃꯄꯣꯛꯇ ꯄꯣꯛꯆꯕꯤ, ꯑꯅꯛꯄ ꯄꯥꯃꯦꯜꯗ ꯌꯦꯠꯆꯕꯤ, 우리니 아이디 우리래. 호 코끼리. ꯂꯥꯎ ꯂꯥꯎ ꯀꯣꯀꯤꯜ, ꯑꯃꯨꯛꯇꯗꯤ ꯄꯥꯏꯊꯔꯛꯑꯣ. ꯑꯩꯒꯤ ꯊꯃꯣꯏꯅ ꯅꯪꯕꯨ ꯀꯣꯟꯁꯤꯟꯖꯔꯒ ꯄꯥꯝꯃꯨꯕꯒꯤ ꯃꯩꯆꯥꯛ ꯃꯨꯠꯆꯒꯦ. ꯂꯥꯎ ꯀꯣꯀꯤꯜ, ꯑꯃꯨꯛꯇꯗꯤ ꯄꯥꯏꯊꯔꯛꯑꯣ. ꯊꯥꯕꯜ ꯐꯔꯕ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ, ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯒ, ꯊꯥꯕꯜ ꯐꯔꯕ
ꯁꯣꯝꯒꯤꯁꯤꯅ ꯀꯝꯗꯧꯔꯤ ꯍꯤꯗꯥꯛ ꯆꯥꯔꯕ꯭ꯔꯣ? ꯆꯥꯗ꯭ꯔꯤ ꯁꯤꯁꯇꯔ. ꯅꯍꯥꯟ ꯀꯨꯟꯗꯣꯔꯩ ꯆꯠꯈꯤꯕꯗꯒꯤ ꯍꯛꯆꯥꯡꯗꯣ ꯈꯪꯁꯣꯟ ꯁꯣꯟꯈ꯭ꯔꯦ. ꯆꯥꯛ ꯆꯥꯅꯤꯁꯨ ꯈꯪꯗ꯭ꯔꯦ, ꯍꯤꯗꯥꯛ ꯆꯥꯅꯤꯁꯨ ꯈꯪꯗ꯭re. 이사이주 ngangidre. 라카니 하람다이네. ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯁꯤꯁꯇꯔ. ꯑꯩ ꯑꯅꯥꯕꯁꯤꯕꯨ ꯀꯩꯅꯣ? ꯕꯦꯃꯥ ꯑꯃꯨꯛ ꯊꯣꯔꯛꯎꯅꯦ. ꯀꯩꯗꯧꯔꯒꯦ ꯄꯥꯕꯨꯡ? 시부 너희 다 타니 나트라 예무네. 마네 pabung. 마 MCS 방에네. 하. 바우시시도 야우시 예모. 얌 타지된 해. 얌 타자디. 너티 마부 호스피탈에 좀 레이리비잖아. 나 파드나 마음도 부탁합잖아. pabung, aidi magi leiriba phibam duga hairuradi naba phaduna mayumda putharamgadabadi mandi. 라이브 이몽도 뽑기 하우나바 슈브 노메티 간바 싸바 탁바디 왓바 마닝 통다바 아시디기 라이나 아입시 아도 뭐래 있니네. Pabung, da thanilse aikhoigi kanasu natte. Kaishu thoknaba natte. Adubu mane MCS phangle tabada ngasidi aikhoida haifam khangdaba nungaiba ama phaudra. Hoi aikhoiga hospitalda matam khara awana kaya mateng pangde laiminaramba aduna si oibe yai ko manasune aikhoibu kauramoi ningsingamnida. Adudi pabung ai hospital da ma laibra yunge ai mangonda thagat wa haisu haini. Sir chalo hige pabung. Sir lao poro lao yengoi noine ne asomda yelo se ngasidi ne atum hausasi. Se nangi suse Sister, ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯆꯥꯄꯣꯠ ꯀꯕꯣꯛ ꯍꯩꯔꯥ ꯂꯥꯂꯣꯁꯤꯅꯕꯨ ꯐꯩꯅꯦ. ꯀꯗꯥꯏꯗꯒꯤ ꯃꯣꯏ ꯃꯌꯥꯡꯒꯤ ꯑꯆꯥꯄꯣꯠ ꯆꯝꯆꯝ ꯖꯤꯂꯤꯕꯤ ꯔꯣꯁꯒꯨꯂꯥ ꯂꯥꯜ ꯃꯣꯍꯣꯜ ꯆꯥꯕꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ BP ꯗꯥꯏꯕꯤꯇꯤꯁ ꯅꯥꯗꯅ ꯂꯣꯏ ꯁꯤꯗꯧꯔꯦ. ꯁꯤꯅ ꯐꯩ. yengoi nakhoi ni atei warki awara passing do yengamo Thanel se sister nang asi nang na mai palak pagi nungai man khradana mayamda angamba khara pijebani. Thank you sister. Ngasi di yengoi mayam kanam tane na ba yadre ko amta Thanel se nungmadi akhoi ga lambi lam khangda thingnabada 사라이네 거두이네. 시스터나 이부 방아이 해비래다. 마야암나 이기다먹다 농아이바 풍독비리버세. 마시기다먹다디 아이슈 서루 야세리. 아두부 시스터 아이부 깡꾸이네 행기가다게네. 타닐 아둠나 칸가노 북질 작도 아이슈 낭슈 농마디 짜키게다바 ngaktani. 농아이바 와칸 칼로 와칼 농아이라가 독터나수 라이앵바다 마팅 오이도이네. 아이디 아코 이다우 타닌제 버버 팟파 kumleina 나바 아이구마 미라나 칼루레 라이릭티 바다나 까빠가 레르메 이따 낭노 오피사가 오르가네 ताइग पुल्लगा स्कॉर्पियन ग तोंग चपदो मधु उरगने आइगी पुंसीजे आउट ओरजु ओइजगरगे 군도 정호 군도레이 라올라 Congratulations tamo. Thank you. Nangidi exam loikrabo. Subject ani di loigre. Exam ne ngasi ge asuk nungai ba mikup se ai tamo ga nungai ba phongtok minaurage na la abane. Kundore ngasi nakoi tamo thanil se MCS phangak pagi nungai ba phongtok po ina ne ai na mayam se asapot khara sum pijaramine. Ta sangoi jao. Yam henjalunu ko najani soijani asuk nungai kraba numisi da chahawdradi karma matam na chadoino mase ai loi chargane ai outdoor su oijagrage akoi budi arai bane noi da thaninje khara phajana amte yengbiramu nang yang chathibu numitagi ne masa je khachon chonthagrabani mobile battery down to budona ajuda hojikti nang la abani na ne battery do charge kara male khara kan khale 와래다 미는 그이수 khanatabida akoina blind mu thagapase toje mi angang yu natrabani phagini ga aina chu boigidana ne mi wakhal lana khanagini masidi mayam
Wari nungairingida loiselase. Hospital manungda kuina langbase nungaiti. Kundore nangna chalamdaida aigi roomdam ta changamuko. Hoi sister. Tamo se aina ne haira khara chana na porakpani. Kaidabai porino? Yareda. Yare di charoi tharoi haira. Yare haibadi paisa tingnanaba kaidabai leireino haiba. ꯑꯩꯈꯣꯏ ꯏꯅꯥꯎ ꯊꯥꯅꯤꯟꯁꯦ ꯌꯥꯒꯟꯈ꯭ꯔ ꯄꯣꯠꯅꯤ ꯅꯌꯥꯝꯕ ꯍꯣꯏꯅ ꯑꯗꯨꯝ ꯈꯥꯎꯗꯠꯂꯁꯨ ꯌꯥꯄꯣꯟꯇꯦ Se paisa tingaga leirakpa natteba. Aikhoi hingolda hobane haijing pharabane. Tamona chaba yarani na aina porakpani. Wari su sagadaba yam leiri. Ai sister gi room da changige. Aduga amu wari saseba. Kundorai. Sister. Nang ngasidagi aingonda isi haina ko. Hoi che. Haujik leiriba thanilgi hakchangi phibamse lui. Doctor singasu khanaba yaba makai khanare. Matik manga leiba misak amabu. Asiguma phibam asida thamduna mangan khigadra. Isina wahai singase nangonda karigidamakta hairibano. Ai ithanta khali haifam thoktabrane nangbu magi kanano karamba marino nang laisabini khunai asinasu nangonda wahang kaya ama hanglakini adubu nangdi pumnamak singasi oidunasu aina thajai nangna kariguma kharadi soidana tawrakani haina isena nangonda khangliba uriba singsibu laladrane Ngasi ichena aigi famda chingnaba nungnangba wahang kaya ama hangliba sigi paukhumdi kuire aigi thamoina bikhibadi adubu khonjel thokna ichilasina di haidoktre atonbagi changjafam leitraba lairabagi hingpham leitraba ngasigi khunai asida poklurabasu iche aisu nupi ama oina nupi haiba kanglub asigi limjaningai oiraba sinpham kharadi pangthokpham thoktabrane kana leijadraba mangkhragadaba punsi amabu khajiktang oirabasu aigi angamba thongna puthoktuna kalauba ngamjarabadi aigi limjaningai natrane che adugi pakhumdudane isena nangondagi taba pamliba mathau taba che chang khudima loisalaga thamabane Thanil ngasima special water purase Kainoni mama thaninbu hospital da lei haisibu akhodi paukta dina aikhodi magi nungai paukda tabada hangena lakchabani adu kadai dunu mana leiribu ibungo jenimstani adu karamba ward bu leiri nune ine nupa ngakta leibado aduda leibane kainogadi noigi number gadudi aidi wakhalbu tawrude khangdeda oh fare ine adudi Mama ima phangnaba amta thijarukige ai yogjarge ko mama ini yogjarge ko yare yare ꯑꯩꯈꯣꯏꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗ꯭ꯔꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯊꯣꯛꯎꯕꯅ ꯐꯠꯇ꯭ꯔꯣ 이씨 이띠 까이크레다 ꯑꯩꯈꯣꯏꯕꯨꯅꯦ ꯃꯤꯅ ꯐꯅ ꯍꯥꯏꯅꯔꯔꯣꯏꯗ ꯃꯣꯏ ꯄꯥꯕꯨꯡ아 아무따 ꯆꯠꯂꯨꯁꯦꯕ ꯅꯪ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯀꯣ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ ꯃꯇꯨꯡ ꯇꯥꯕꯗ ꯑꯩ ꯆꯠꯂꯨꯖꯔꯛꯀꯦ ꯑꯩꯈꯣꯏ ꯊꯥꯅꯤꯟꯗꯤ ꯂꯩꯔꯝꯗꯦꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯩꯃꯥ ꯅꯣꯏꯕꯨ ꯎꯗ꯭ꯔꯣ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏ ꯏꯇꯥꯎ ꯊꯥꯅꯤꯟꯗꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯒꯗꯧꯕꯅꯤꯅ ꯑꯩꯈꯣꯏ ꯔꯛꯁꯇ ꯂꯩꯅꯤꯡꯗ꯭ꯔꯦꯗꯅ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯍꯩꯃꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯕ ꯀꯅꯥꯅ ꯄꯨꯈ꯭ꯔꯤꯅꯣ ꯈꯪꯗꯦ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯑꯒꯅꯦ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤꯅꯦ ꯀꯩꯅꯣ ꯀꯅꯥꯅꯣ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯍꯥꯏꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯣꯏꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯅꯕꯨ ꯀꯗꯥꯏꯗꯒꯤ ꯈꯪꯉꯨꯗꯣꯏꯅꯣꯅꯦ ꯏꯅꯦ ꯃꯇꯤꯛꯄꯨ ꯆꯥꯔꯗꯤ ꯃꯤꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ 이비엠 하나라사 까나나 너 이거 이사 누파 타는데 뭐 부르사 그래 하리시보 까나나 너 이마 사캉브로 호 kaisi pudiye
ꯃꯥꯒꯤ ꯂꯩꯐꯝ ꯍꯣꯡꯗꯣꯛꯄꯅꯦ ꯑꯦ ꯀꯗꯣꯝꯗ ꯑꯃꯨꯛ ꯍꯣꯡꯗꯣꯛꯈ꯭ꯔꯕ ꯏꯁꯄꯤꯁꯦꯜ ꯋꯥꯔꯗꯇ ꯂꯩꯌꯦ 이베마 그이노네 sufficient 와 아이보 그돔더노 하 그다이데 누피 마사노이바 온통나 오빠 사크레도고 나티 마나 그리 통나다나 아이기 이사 누파두보 홍독가 홍진가 tau비리노 아 나티 마pun시 수바 타고 ngamane브로 히라 ngам메다 부지간기 레샤비싱제 그도래 탱나르프라 아스 모이 바붕 아이코이 타닐도 까나노 ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯛꯑꯒꯅꯦ ꯀꯔꯤꯅꯣ ꯍꯥꯏꯕꯒ ꯊꯣꯛꯆꯗꯦꯗ ꯑꯩ ꯀꯔꯤꯅꯣ ꯀꯥꯝꯗ ꯄꯨꯁꯟꯈ꯭ꯔꯦꯌꯦ ꯑꯗꯨ ꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗ ꯊꯤꯔꯨꯗꯧꯔꯤꯅꯣꯕ ꯑꯗꯨ ꯅꯪꯕꯨ ꯀꯣꯏꯊꯤ ꯊꯤꯔꯒ ꯈꯪꯅ ꯍꯣꯠꯅꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯁ ꯍꯩꯃ 이때마 다다 ꯍꯩꯃꯥ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ 이bungo 생고이니네 ꯍꯩ ꯏꯕꯨꯡꯉꯣ ꯁꯦꯡꯒꯣ ꯆꯪꯉꯣ ꯀꯔꯤ ꯂꯩꯔꯦ 나한긴 콘기 로션나키바두기 시장 누구 소비 고파 야우르브로 따다가 이따이머가 시마 아이는 락셔리시 따다 하라옥다 야뭐 봉독제기에는 락셔리 번이네 아이디야 이붕어 타는 게 빠우 따보다 인강가 우리에다나 하이마 아도기 왜래 장어 이비마 시나까나 하이마 이따이머 시마 이샤누피 아마 빨레 할부도 신이다나 하이마 온통나 싸우랍니다 델리덕이네 앙다 돌럭던 아이니 패션 디자이너로래 그이노네 피서 그이노 두보 헤라 이디마 피론 뚜바 시험 자버기 트레이닝이다 그이노다 피 두보보 swaido tamyaduba dili tane thari du nangbu la ka khalo ibima la ka thakisi ine kai no semoge 이붕어 셴거 펌무 아 이붕어 다닌디 우디에 짜토크라버라 따다 마디 호스피탈다 레디네 그리 그이눈에 하리시고 파지는 라이행 미드러버네 하리시고 이붕어 마기시 마빠 하이두니 마타이 카레 누가이 키다바 무술레이 좀 이붕어 다닐도 아이부 카라 와라오랑 것도 말래 인콜독이 마땅다 아두디 아이나 묵비 토수 야버두부 아이 붕어 마디 아두기디 가수 칼라모이다 인콜두기디 마디 가수 칸다바네 이때마 마나 파나 칸디 하르가 수네 아이나 야봉 아모 따다 아이나 따다다 비상기베 인공기 셈팜도 아두나네 마기 라이행 받네 바짜나 시진나비로 아두가네 아이 인공두디네 비톡셔라 마이 마밍다 아둠 레이저라서 따다 이때마 아이기디 이샤 누파 여겨다버니나 아파버 누파 무사시 아이디 심닝이니 바보 센도이 잡아 센도이기 와칸다 칸바시수네 라이나 야로 미기 까나나바 타바 카라수 떠고다버네 미 셈비바 하이바시수 얌나 짜워 마하이네 미디 셈가다버네 낭 다 타닌시디네 아이코이 럼덤시기 렘전닝아이니네 아이코이 럼덤시다네 MCS 펑버세 마마 던능아이리버니네 마보 아이 다타닐 마낙다 호스피탈다 ꯆꯠꯅꯤꯡꯉꯤ 보야 이제 여우라보 야라니 năng ꯆꯠꯆꯔꯣ 꾼도레 ꯅꯪꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯊꯝꯃꯤꯁꯤꯕꯨ ꯀꯥꯟꯅꯕ ꯄꯣꯔꯛꯈꯤꯗ꯭ꯔꯅꯦ ꯑꯩ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯇꯦ ꯅꯈꯣꯏ ꯄꯩꯁꯥ ꯃꯥꯡꯒꯅꯤ ꯃꯇꯝꯁꯨ ꯃꯥꯡꯒꯅꯤꯗꯣ ꯇꯥꯃꯣꯅ ꯅꯣꯡꯃ ꯍꯥꯏꯒꯤꯗꯥꯏꯅꯦ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯁꯤꯗ ꯂꯩꯕ ꯐꯪꯖꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯌꯦꯅ ꯃꯇꯝ ꯃꯥꯡꯖꯁꯅꯨ ꯄꯩꯁꯥꯁꯨ ꯇꯤꯡꯖꯁꯅꯨ ꯇꯥꯃꯣꯅꯕꯨ ꯅꯨꯡꯉꯥꯏꯔꯕꯗꯤ ꯀꯨꯟꯗꯣ ꯄꯨꯟꯁꯤꯁꯤ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ ꯄꯨꯟꯁꯤꯒꯤꯗꯃꯛꯇꯗꯤ ꯈꯜꯂꯨꯗꯕꯅ ꯐꯩꯗ ꯃꯔꯝꯗꯤ ꯍꯥꯏꯅꯩꯌꯦ ꯄꯨꯟꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯥꯟꯊꯣꯛꯄ ꯉꯝꯂꯣꯏ ꯍꯤꯡꯕꯁꯨ ꯉꯝꯂꯣꯏ ꯄꯨꯟꯁꯤꯕꯨ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯊꯝꯒꯅꯤ ꯈꯟꯕꯗꯤ ꯑꯇꯤꯌꯥꯒꯤ ꯂꯩꯆꯤꯜꯒꯤ ꯃꯑꯣꯡꯕꯨ ꯑꯁꯤ ꯑꯣꯏꯍꯟꯒꯦ ꯈꯟꯕꯒ ꯆꯞ ꯃꯥꯟꯅꯅꯤ ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯑꯩꯈꯣꯏ ꯈꯣꯡꯐꯝ ꯑꯝꯇ ꯂꯦꯡꯕ ꯉꯝꯃꯔꯣꯏ ꯄꯨꯟꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯄꯨꯟꯁꯤꯅꯤ 이승기 마주부 아시네 하베디 란가니 ngasi hawriba pumnamakse
ꯑꯔꯣꯏꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯕꯗꯤ ꯃꯥꯂꯦꯝꯒꯤ ꯐꯖꯔꯕ ꯈꯨꯊꯥꯡ ꯋꯥꯔꯤꯁꯤꯡꯁꯦ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯀꯨꯟꯗꯣ, ꯅꯪꯁꯦ ꯑꯉꯥꯡ ꯃꯥꯟꯗꯅꯅꯦ ꯌꯥꯝ ꯃꯥꯟꯅ ꯆꯨꯝꯅ ꯉꯥꯡꯉꯤꯅꯦ. ꯈꯨꯝꯃꯨꯅꯦ, ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯑꯃ ꯍꯧꯕꯒꯨꯝ ꯇꯧꯔꯒ ꯑꯔꯣꯏꯕ ꯂꯥꯛꯏꯁꯤꯗꯤ. ꯍꯧꯗ꯭ꯔꯤ, ꯑꯔꯣꯏꯕꯁꯨ ꯂꯥꯛꯇ꯭ꯔꯤ. ꯅꯣꯡꯃꯗꯤ ꯍꯧꯔꯛꯁꯅꯣ. ꯍꯧꯁꯨ ꯍꯧꯔꯛꯀꯅꯤ. ꯑꯔꯣꯏꯕꯗꯨꯗꯤ ꯂꯣꯏꯐꯝ ꯊꯣꯛꯄ ꯃꯐꯝꯗꯨꯗ ꯂꯣꯏꯖꯈꯤꯁꯅꯨ. ꯑꯗꯨꯒ ꯂꯣꯏꯕꯒꯤ ꯋꯥꯕꯨꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅꯁꯨ ꯅꯨꯃꯤꯠ ꯊꯥ ꯃꯥꯂꯦꯝꯁꯤꯃꯛꯁꯨ ꯂꯣꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯑꯗꯨꯝ ꯄꯟꯅꯩ. ꯇꯥꯃꯣꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩ ꯌꯥꯏ. ꯑꯩ ꯈꯪꯉꯦ. ꯑꯩꯅ ꯍꯥꯏꯕꯁꯨ ꯇꯥꯕꯤꯌꯨ. ꯀꯩꯅꯣ ꯍꯥꯏꯌꯨꯅꯦ? ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯄꯨꯟꯁꯤꯒ ꯆꯥꯡꯗꯝꯅꯁꯦ. ꯑꯋꯥ ꯑꯅꯥꯅ ꯄꯤꯛ ꯊꯜꯂꯦ ꯈꯟꯕ ꯃꯤꯒꯤꯗꯤ ꯑꯋꯥ ꯑꯅꯥ ꯉꯥꯛꯇꯅꯦ. ꯅꯨꯡꯉꯥꯏꯕꯅꯤ ꯈꯜꯂꯒꯅ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯦ. ꯄꯨꯟꯁꯤꯁꯦ ꯂꯥꯏꯅ ꯂꯧꯁꯦ, ꯐꯖꯅ ꯌꯦꯡꯁꯦ. ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯃꯃꯜꯗꯤ ꯇꯥꯃꯣꯒꯤ ꯋꯥꯍꯩ ꯑꯃꯅ ꯂꯦꯞꯀꯗꯧꯔꯤꯕꯅꯦ. ꯀꯨꯟꯗꯣꯔꯦ, ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯔꯤꯕꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯁꯤꯔꯝꯗꯥꯏꯁꯤꯗ ꯂꯃꯟ ꯑꯃꯗꯤ ꯇꯣꯟꯁꯤꯜꯂꯕꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯅꯪꯅ ꯐꯅ ꯋꯥꯗꯨꯅꯁꯨ ꯐꯅ ꯈꯟꯖꯔꯕꯁꯨ ꯑꯩꯒꯤ ꯀꯥꯟꯅꯕꯗꯤ ꯐꯪꯉꯔꯣꯏ. ꯑꯩꯅ ꯀꯥꯟꯅꯕ ꯐꯪꯕ ꯍꯥꯏꯕꯗꯤ? ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ. ꯋꯥꯍꯟꯊꯣꯛꯁꯦ ꯈꯖꯤꯛꯇꯪ ꯁꯦꯔꯥꯟꯅꯈ꯭ꯔꯦ. ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯤꯅꯤꯗ, ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯒꯤ ꯁꯦꯟꯗꯣꯡ ꯅꯠꯇꯕꯤꯗ ꯂꯩ ꯑꯃ ꯊꯥꯔꯦꯅ ꯈꯜꯂꯁꯤ. ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯒꯤ ꯃꯇꯤꯛ ꯂꯩꯗꯣ ꯍꯧꯔꯒ ꯁꯥꯠꯂꯛꯑꯗꯤ ꯀꯥꯟꯅꯔꯦꯗꯅ, ꯍꯧꯗ꯭ꯔꯒꯗꯤ ꯀꯥꯟꯅꯗ꯭ꯔꯦꯗꯅ. ꯍꯧꯗ꯭ꯔꯕꯁꯨ ꯂꯩꯗꯨꯕꯨ ꯅꯨꯡꯁꯤꯅ ꯄꯥꯝꯖꯅ ꯍꯧꯅꯕ ꯍꯣꯠꯅꯕꯗꯤ ꯌꯥꯏꯗꯅ. ꯍꯧꯗꯕꯅ ꯍꯧꯗꯕꯅꯤ. ꯍꯣꯏ, ꯋꯥꯍꯟꯊꯣꯛꯁꯦ ꯅꯪꯒꯤꯗꯨꯁꯨ ꯌꯥꯏ, ꯐꯖꯩ. ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯄ꯭ꯔꯃꯥꯟ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯏꯁꯥꯗ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ. ꯀꯩꯅꯣ? ꯅꯪꯕꯨ ꯑꯦꯛꯖꯥꯝ ꯃꯅꯨꯡꯅꯦꯗꯥꯏꯅꯦ? ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯦꯛꯖꯥꯝꯕꯨꯗꯤ ꯐꯦꯜ ꯑꯣꯏꯔꯤ ꯃꯈꯩ ꯑꯗꯨꯝ ꯊꯥꯕ ꯌꯥꯏꯅ. ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗꯤ ꯑꯅꯤꯔꯛ ꯍꯜꯂꯛꯑꯦ ꯍꯥꯏꯕ ꯇꯥꯗꯦ. ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯍꯥꯎ ꯌꯥꯎꯅ ꯍꯤꯡꯒꯗꯧꯔꯤꯕꯅꯤ. ꯀꯨꯟꯗꯣ, ꯇꯥꯃꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯦ. ꯂꯩꯔꯤꯕ ꯔꯤꯄꯣꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯦꯃꯥ ꯊꯥꯅꯤꯜꯒꯤ ꯑꯅꯥꯕꯁꯤ ꯈꯔ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯔꯦ. ꯃꯥꯒꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯌꯥꯝ ꯁꯣꯛꯆꯤꯜꯂꯦ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯗꯣꯛꯇꯔ? ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯀꯤꯗꯅꯤ ꯗꯣꯅꯔ ꯑꯃ ꯊꯤꯔꯒ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯠ ꯇꯧꯕ.
ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯀꯤꯗꯅꯤ ꯗꯣꯅꯔ ꯑꯃ ꯊꯤꯔꯒ ꯀꯤꯗꯅꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟ ꯇꯧꯕ. ꯇꯥꯃꯣ, ꯀꯨꯟꯗꯣ, ꯕꯣꯌꯥꯏꯗꯨꯁꯨ ꯊꯕꯛ ꯑꯃ ꯂꯩꯅ ꯆꯠꯈ꯭ꯔꯦꯅꯦ. ꯅꯪꯕꯨ ꯌꯥꯝ ꯉꯥꯏꯖꯔꯝꯕꯅꯦ. ꯀꯩꯗꯧꯔꯦ? ꯉꯁꯤꯗꯤ ꯅꯪ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯩꯅ. ꯀꯩꯁꯨ ꯇꯧꯗꯦꯗ. ꯇꯥꯃꯣꯅ ꯈꯦꯔ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯤꯔ ꯄꯨꯔꯛꯑꯕꯅꯦ. ꯁꯦ, ꯇꯥꯃꯣ, ꯉꯁꯤꯗꯤ ꯑꯩ ꯏꯜꯂꯛꯀꯦ. पाखुम फंगद्री पुंसीगी लूरब मिकुप्तने नंगा इगा थेंगनखिबा तामो मियोइबगी तना थानाबा याद्रबा पुंसीगी मरीने तामोगा आइगा लेनरिबा मरीसे थानिल हेमा सिलाइरा मेला ओ चंगा थानिल इंदोम सादी नंगबु थीबा याबा थीरुरे सिदा फमसे अदो नुपी मसा मना पुरगा चतखरे ना हाइरे अदो कनानो करिनो छु मरी मखों खंग बनते अखोदी इपा इपा खलुरे दना इने आइनाने हाइमा ngaiko bema nangbu aina okigum tawre nangbu aiga unakrabo thengnakhre aisu aikhoi pabung nabagi matam khara hospital sida leiramme aduda thengnaba oiramni o khangge ai ningsange bema yam phare he nangna ne khoi thanlinse yingjan bidana leirami se yam phare he bema thanil yengutu se nupim sa se nang mama sengoi gi masa nupi ama da lairik tamdana lei haibado mani thole e sakhangno na bani ma bema nang kai no yam pure e do thamune kai nu ne ma thamo putho kai no yengo bunga thane na ai bu khara warorong gani do ado madu khudima ado ningsing na raroi si ko 이샤기 힘골도 아이는 야뭐 함도 오브니고 농온다. 혹시티 염주 자도라보니 아두기 아성바 시열싱도 아이는 로이는 부톡도 이봐. 영어이 낭 마마 생고이세 북셀 얌 짜고 미니고 낭기 라이영버기 셀가세 마나 로이 부톡게 하이리니 붕어 북셀 짜오 그러자니 तामो हौजिकती पुनिंग पिक्सन बयाद्रे तामोना कना लेते हाइदुना वाखल वाबदो हौजिकती तामोगी मतेंग पांगबिनाबा यंगजिनबिनाबा पांबुम तिंगबिनाबा मयाम अमा लेरे माने चुमे होय इबेमना हाइरि सिसु चुमे अदो थानिल नंगबु मफम सिदा पत्तना हॉस्पिटल सिदा सम लेरगे हाइरिरो इसादी
ꯃꯤꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯗꯧꯔꯕꯅꯦ ꯇꯥꯃꯣ ꯑꯅꯥꯕ ꯌꯥꯝ ꯊꯨꯅ ꯐꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯣ ꯑꯩꯁꯨ ꯇꯥꯃꯣꯒ ꯈꯪꯅꯔꯨꯕꯒꯤ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯛꯄ ꯇꯥꯔꯕꯁꯨ ꯑꯩꯕꯨ ꯍꯦꯛꯇ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯇꯥꯃꯣꯒꯤ ꯃꯦꯗꯤꯀꯦꯜ ꯔꯤꯄꯣꯔꯠꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯨꯝ ꯍꯣꯠꯅꯖꯔꯒꯦꯗ ꯌꯥꯔꯅꯤꯗ ꯀꯨꯟꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯇꯥꯃꯣ ꯃꯌꯥꯝ ꯑꯩ ꯆꯠꯆꯔꯨꯈꯤꯒꯦ ꯌꯧꯔꯣ 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 이베마 이베마 낭나 호스피탈 cep다 이빠수 야오게 아이슈 타닌도 운닝이네 해 바보 ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯔꯦ 파레네 뭐고 이문기 미락 너부 영천비 호럽디 파레네 마부 카르파 호럽로 ꯑꯩ ꯉꯁꯤ ꯃꯥꯒꯤ ꯀꯟꯁꯜ ꯗꯣꯛꯇꯔꯗꯨꯒ ꯎꯅꯔꯦ ꯃꯥꯒꯤ ꯑꯅꯥꯕꯒꯤ ꯐꯤꯕꯝꯁꯦ ꯈꯔ ꯂꯨꯔꯦ ꯍꯥꯏ kayam luna haira agine ꯇꯥꯃꯣ ꯊꯥꯅꯤꯜꯒꯤ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯌꯥꯝ ꯁꯣꯛꯆꯜꯂꯦ ꯍꯥꯏꯔꯛꯑꯦ ꯀꯅꯥꯒꯨꯝꯕ ꯀꯤꯗꯅꯤ ꯄꯤꯕ ꯉꯝꯒꯗꯧꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯊꯥꯅꯤꯜꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯌꯦ 이베마 타닐기 이문 만ung 사게이 나대 이너트라버수 미암 머럭뜨기 북지엘 자오바 미염땅 종톡비럭두나 마하키 머땡 빵비러버디 소이드는 먹기 흰가니세 마굼러버 머물 얌러버 미석 아마부 따라이나 망한버디 얌나 빠무이 दा थानिलबु मखा ताना हिंगनगे खलबदी मागिनी हाइदुना लेपिरिबा बाचौ इमाबो पाबुंग अमदी आई लैरिबा अखोइगी मरक्सिदगी मियोय अमा थौना फना जोंथोपिरक्तुना अखोइदा यावरिबा हक्चांगी कयादसे मांगोंदा पिथोकपा ngamgadabani हिंगलिबा मी अमना मसागी हक्चांगी कया लौथोक्तुना पिथोकपा हाइबसे अराइबा वाफमदि नते बेमा अखोइ हिंमिन्नरिबा मियोय मरक्सिदसु मसागी हक्चांग कयातु करिसु खंदन ममल लौरगा पिथोकपा ngamba मियोय लेइतबसु नते बाबू सोइदना जोंथोरकनी मतेंग पांगबा ngamba मिसक अमा ngasiगी miya maraksidagi 아두금러버 북지엘 자오러버 미요이 어머땅 종토럭두나 타닐기 타와의 시간비러버디 어톡는 누아이 크라니다 파레 कईगिनो नंगने इसेदा पाव अमता खंगलमद्रिबदे अइदी नंग लयेना थानिलदो येंगबा चलुबने इचे अइबु तामो थानिलगी कनानो अइ मसिगी वांगसे अइ पाखुम पिबा ngamde अइदी मतम खरा लमदन लमलानबिनी नंगी पुक्चिल नंगी कथोकपा दुकिदमा कनाना खंबी उबिद्रबसु इसेना खंगी
mapu manasu soidana ubiramgani nangida thanin bu nungsibiba mipum khudingmak nasu tunggi punsigi yaiphanaba khanbiba tawarasana nang kanano haiba madugi paukhumdi mafamna matamna soidana taklakhini Iche, aina khanjabasu adutane. Tamo Thanilbu miya marakta tinanduna mahi yanba punsi ma oiba ngamlabadi. Ainasu mahak umikup kharadang oirabasu loinazaba phangjaki khanduna chauthokjagadawribane. Nangi thajabatuda mangan kano khongpham chena lepo nangi thongna han kano soidan bai pakani sese isi thamake ko bungo laibek tat tamnambani hanne khanduna 피범지다 숨레이버티 fatти 아이쿠슈 레이디 낭부 누시비바 마야마 만나수 빠팅 빵비라까니 낭기 마마 생고기 마사누 비두고 따나라가 키드니기 도나르무수 티디 카버데수 하쿠레 아상바 셈펑 부디막 마코이나 부토가니 하이 시다보 아이코이나 폭닝 한타나 레이바 야리브로 돔자 마코이가 거리 통나다나 aduk chaw mateng do loru gadoino ai hingni harabasu ai madu pamdin domcha nangna makhoi gi mateng longningdribado indomcha khangine lanna khanaba yapot nati nangna sasida pharaga loire phabu pharadine makhoina panga iba mateng dudagi aikhoina saru ahum thokna hallaga loire dana domcha ai amu shwana haijari ai kana de shu mateng pande lunga ai khangi nang nei khoibu warawi habsi aduk mamal yamla bai chabu aina mamal leitana lawrude nang khuratum bunga pide roidra kai geduna haino khrato ai gide khrato namadi nom chana ima pa sakna punamak yengchen birisidi adu oribadi nang aikhoini silibsi yapum thoi Hello. Hello? Ibiyama kana oibiramno. Ngasigi paper sida kidney donor ama pamjai haibirakpado sigi number se oibirabra. Mani ibiyama mani. Aina disa khangjadrabanina pabung haina hekta kaujaraga. Kaide ibiyama kaide. Pabung karusu dum kaide. Pabung thoina wabirurano. Ha. Kidney doi bizarage. Ibiyama nangna kanano kari lamdaino pabung nane mari makong na singnong ta haibiro wai ibiyama. Pabung hujik makidi ai kanano karino habado haijararoige. Adubu aina pabungge apamba simadi soidana bizarage. Ibiyama nane aige isanu pasibu ashibagi khayatagi amukta kanbiyu ba ibiyama. Madugi damakta na ipana ne matik chaba mamal soidara pijake ibiyama. Pabung ai mama lauzaroi khoi miyoi ba haiba kanglup ta pokminarurabanina punna hingminaba pame mabu hinganse pabung Masagi hakchangdagi kayat ama lokthooga pithokpi ngambi mahakki kathokpa ngambagi wakhalon adubudi
ꯑꯩꯅ ꯇꯁꯦꯡꯅ ꯏꯀꯥꯏ ꯈꯨꯝꯃꯦ ꯃꯥꯃꯥ ꯑꯗꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯒꯗꯧꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯑꯩꯒ ꯑꯃꯨꯛꯇꯪ ꯎꯅꯖꯕ ꯐꯪꯖꯔꯒꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯥꯃꯥ ꯑꯩꯕꯨ ꯃꯥꯒ ꯁꯛ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯌꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯇꯥꯃꯣ ꯃꯍꯥꯛ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯗ ꯁꯦꯡꯅ ꯈꯪꯍꯜꯂꯛꯇ꯭ꯔꯤꯌꯦ ꯀꯔꯤꯒꯨꯝꯕ ꯇꯥꯃꯣꯅ ꯎꯅꯕ ꯄꯥꯝꯂꯕꯁꯨ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯖꯔꯒ ꯃꯥꯒ ꯁꯣꯏꯗꯅ ꯎꯅꯍꯟꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯕꯦꯃꯥ ꯑꯩꯅꯤ ꯄꯥꯕꯨꯡ ꯏꯁꯥꯒꯅꯦ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯇꯧꯗ ꯌꯥꯗꯗꯅꯅꯦ ꯏꯄꯥ ꯐꯣꯟ ꯇꯧꯔꯛꯏꯕꯅꯤꯅꯦ ꯍꯥꯏꯕꯤꯌꯣ ꯄꯥꯕꯨꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯍꯥꯏꯗꯤ ꯅꯥꯔꯤꯕ ꯏꯕꯨꯡꯉꯣꯁꯤꯅꯅꯦ 이베마기 किडनी ꯂꯧ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯌꯥꯗ꯭ꯔꯦ 이베마 이베마는 호스피탈 랭아가네 마부 아무것도 템 나오더나 아무것도 마부닝 올런비우바 이베마 नत्रवती अखोन पांथोके खल्लिबा थबक पुनमक अरेमबदा ताबा तारे पाबुंग आई सोइदना लाक्चगे अईगे असेंग सकतम अईना ताकपा ngमखिदबदुना मरम ओइदुना माना अईगी किडनी से लौबु ngमोय हाइरिबने पाबुंग होय केम तवा बिगनो अई सोइदना मंगोंदा अईगी किडनी से बिगनी बेमा हौजिक्ति पुनमक नंगी नखुत लेरबनी पाबुंग पाबुंग चाक चाथोक पिरुरो नंगदी सारबरा अईदी सारे पाबुंगदी सानिंद्री ngahak lerga chage पाबुंग अई थबा अमता चलुगीगे खरा थेंगकपे याय नंग ngasi फाव थबा अमतंग चथोकपदा इपादा खंगलमदब लेत्रि अदुगा आइनसु नंग चलिब थबकसिंग अदुगी मरमदा हंखिबसु लेते मरमदी इपाद नंग थाजे अदो ngasiदी नंग चटकदोरिबदो करी थबकनो इपाद खंगब पामे बाबू आई तमो थानिलगी मनाक्ते चलुगे हौजिक मायाम लुबा फिबम अमदा लेरे आईगी मतेंग से नत्रबदी मा कनबा ngमरय आई मागी दमकता कैनो मका थोकलागे न लेबले नंग वाखल मपुंग फारे नसा नथंता अफाफत खंजब ngमले हायदना नसा नथंत लौजरीबा फिरेबनिने पुंसीगी अरुबा फिरेब अमा लौबदा नापा आइबु खंगनदबा हायबसे आइसी मपा अमा ओइबदा मतिक जाद्रे सिनिने नंग लौरीबा फिरेबदु चुम्मी हायन खनबा नंगोंद लेरिबा नंगोंद सिएलिबा कथोकपगी थौना लिंजेलदो नपा हायंगोंदसु लेरमोय हान खनब्रा नंगी हक्चांगी सरुक अम पिथोकलगा मी अमगी मथोय कनबा हाइबसे मसीदगी हेन चावबा महै लेते नंगी अपामदो इपा थिंग नंगी कथोकपगी थौना दुना इचागी अचुंबा असेंग लंबी अदो फंगो इसनु को इपा इबेमा
ꯇꯥꯃꯣꯅ ꯎꯅꯅꯤꯡꯂꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅꯦ꯫ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯦ꯫ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯁꯦ꯫ ꯑꯩꯅ ꯇꯥꯃꯣꯗ ꯇꯝꯖꯒꯦ ꯈꯜꯂꯤꯕ ꯈꯨꯗꯣꯜꯁꯦ ꯍꯤꯡꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯦ꯫ ꯑꯩ ꯇꯥꯃꯣꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯄꯨꯟꯁꯤꯗꯣ ꯄꯥꯝꯃꯨꯖꯩ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯇꯦꯜꯂꯛꯄꯅꯅꯤ꯫ ꯃꯁꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯛꯄꯅꯅꯤ꯫ ꯑꯩ ꯅꯪꯅ ꯈꯛ ꯊꯩꯗꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯗꯤ ꯃꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯤꯁꯥꯡꯁꯤꯠꯅ ꯆꯠꯊꯔꯛꯄ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯕꯨ ꯅꯩꯅꯗꯨꯅ ꯌꯦꯡꯂꯨꯔꯕꯗꯤ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯁꯥꯕꯤꯇ꯭ꯔꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯩꯇꯕꯥꯟꯒꯤ ꯄꯨꯟꯁꯤꯕꯨ ꯀꯔꯝꯅ ꯖꯣꯝꯒꯤ ꯃꯈꯨꯠꯇꯒꯤ ꯀꯜꯍꯧꯕ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤꯕꯨ ꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯊꯝꯗꯨꯅ ꯂꯣꯏꯕ ꯉꯥꯏꯗꯨꯅ ꯍꯤꯡꯕꯗꯨꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯟꯗ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇꯒꯤ ꯇꯣꯉꯥꯜꯂꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯑꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯄꯥꯞ ꯂꯪꯁꯤꯟꯅꯤꯡꯗꯦ꯫ ꯀꯨꯟꯗꯣ ꯑꯩꯉꯣꯟꯗ ꯑꯄꯥꯝꯕ ꯀꯜꯂꯛꯄ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ꯫ ꯑꯩꯅ ꯍꯣꯜꯂꯤꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯁꯤ ꯂꯦꯞꯈꯤꯕꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ꯫ ꯃꯇꯦꯡ ꯏꯇꯦꯡ ꯂꯧꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯅꯨꯡꯁꯤꯒꯤ ꯋꯥꯐꯝꯅꯤ, ꯇꯥꯏꯕꯪꯒꯤ ꯂꯣꯟꯆꯠꯅꯤ꯫ ꯃꯁꯤ ꯑꯔꯥꯟꯕ ꯅꯠꯇꯤꯌꯦ, ꯂꯃꯟ ꯇꯣꯟꯁꯤꯟꯅꯕꯁꯨ ꯅꯠꯇꯤꯌꯦ꯫ ꯃꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯑꯣꯏꯕꯒꯤ ꯀꯠꯊꯣꯛꯄ꯫ ꯑꯩ ꯈꯪꯗꯦ꯫ ꯑꯩ ꯀꯅꯥꯃꯗꯒꯤ ꯃꯇꯦꯡ ꯄꯥꯝꯗꯦ, ꯃꯇꯦꯡꯁꯨ ꯅꯤꯔꯣꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯔꯅꯨ꯫ ꯅꯪꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯃꯤ ꯑꯃꯗ ꯎꯠꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯅ ꯊꯥꯡꯒꯠꯂꯝꯒꯗꯕꯅꯤ꯫ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯨꯟꯗꯣ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ꯫ ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯩꯁꯨꯝ ꯁꯪꯅꯦ, ꯀꯩꯁꯨꯝ ꯁꯪ꯫ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯁꯨꯝ ꯐꯖꯅ ꯊꯝꯕꯤꯔꯤꯁꯤꯕꯣ? चक्रो चलो, चक्रो चलो। Daniel, ibungo, kaidaurage nangbo? Se, nangna pendabado, indomchada hayo. Kaidaurage nangbo? Ai hingdre indomcha. Ai hingdre indomcha. Ai yakshang se katok charamage haibane. Bidok charamage haibane mayam sidasida. Ai onde mi matge akage ara hapaga moi indomcha. Karigino na koi niling na mai suming na sila sa karigino indomcha. Karigino. Daniel. ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯆꯨꯝ ꯑꯗꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯃꯤꯟꯅꯔꯤꯕꯁꯦ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯅꯕ ꯍꯥꯏꯕꯁꯦ ꯍꯧꯅꯕꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯅꯅꯦ ꯃꯤꯉꯣꯟꯗꯒꯤ ꯂꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯤ ꯃꯁꯤ ꯆꯠꯅꯕꯤꯅꯤꯅꯦ ꯏꯕꯨꯡꯉꯣ ꯑꯩ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯂꯩꯖꯔꯒꯦ ꯃꯥꯃꯥ ꯑꯩ ꯆꯠꯅꯕꯤ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃꯗ ꯂꯩꯖꯔꯒꯦ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯤꯌꯦ ꯊꯥꯅꯤꯜ ꯌꯦꯡꯉꯣ ꯏꯟꯗꯣꯝꯆꯥ ꯋꯥ ꯍꯥꯏꯒꯦ ꯑꯗꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯤꯌꯦ
ꯅꯪꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯑꯃ ꯇꯝꯖꯕꯕꯨ ꯃꯗꯨ ꯅꯪꯅ ꯂꯧꯕꯗꯅꯦ ꯃꯥꯗꯤ ꯃꯤꯑꯣꯏꯅ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯒꯗꯧꯔꯤꯕꯅꯤ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤꯅꯦ ꯇꯥꯃꯣ ꯑꯩꯁꯤ ꯃꯤꯑꯣꯏꯕ ꯅꯠꯇ ꯃꯥꯜꯂꯦ ꯗꯣꯝꯆꯥ ꯃꯤꯑꯣꯏꯕ ꯅꯠꯇ ꯃꯥꯜꯂꯦ इसे तामोदो हॉस्पिटल की पुथग्र माले लेरमद्रे तामोगी हुजी ओइरमगदौबा हक्चांगी फिबमदो याम खंगनिंगी माना लायेंगरोय हाइदुना अनम कंदुना दुम लेरमलबदी इसे तामोदो पामुई यामना कन्निंगी बोयाय ऐसु कन्निंगे अदो पांगल थोक्ट्रे अइना कन्ना होनदुनसु अरेंबा तारे हौजिक्ति अखोइना कइदोबो ngamgani मागी थमोइदुना नुंगुमदा कनख्रबनिना मागी मवा मपाव मत ताबा फंगदना तपना तपना अदुम महाक्ति अखोइगी मित्येंगदगी ममी सामख्रगनी इसे अदुमनसु खनबिरुनुदा तामोने इसे बुदी सोइदना खलमगनी अहिंग कया तामोदो इसे की थागत वारी ngata sabada नोंगाल खिबा खंगौदे बोयाय पुंसी करम चांगिंग नो खंगद्रे मागैगा थेंना लम्मिसे ऐशु माइथीरे खंगना खंगना लानफमसिदगी माइ लैदुना चेनबा ngamद्रे इचे नंग करिगी माइथी दोइनो निंगन्नबा यादे लांथेंनगदबने माइ पाकनबा याम हेजनसु खंजिनगुमसिदा आई तामोदो सोइदना थीगनी मागी हुजी ओइरिबा फिबमदो करिनो हाइबदो ऐसेदा सोइदना खंगनगनी अइला इसे पाखलमगनी करिगुंबा अमसु खलमगनी खंदेदा खंदबा असेंबा ओइरबदी याम नुंगाई लाक्पिबबु कई हाइगदबनो पाखत प्रो अंथोकपा पाखत पयाबबु कई हाइगदोरिगे तमो हायुने हंतंग मरकसे अखोय बाबुंगना नत्ता नत्ताबा वाखल करी हाइनी तमो अखोयनिगी मरकता सागतपा माले ऐदी खंगदेदा तमो खंगे हाइजनगनो ऐदी यामना चमना खले पुकमिनबा इबुंगुमनासु खले ऐसु खंगीदा खंबिरिबदो असेंबा ओइरबदी याम नुंगाई अदो नसल अमगुमना अइबु नुंसिबिब्रा नुंसी नुंसिया नुंसी नुंसी हाइबदुगी खुदोंग साबा लौरगा हाइजबदी नते वा अमता हाइजगे हिदाक चाबियो मतम सांगना नुंगाइना लेबियो मतम सांगना हिंदुना लेयो हाइबा खोलाव अमा लाउबसे मसिनो ओइसेगे अई कयारक लाउखिनी इने तामो थानिनबु इबुंगा मागी कादा लेबने चंगो चंगो बोयाय चंगो फंगलाओ तामो फिबमदुदा सुम लेबसे फट्टे नखोय म्यामना अइगिदमक्ता वाबिरिबसे
ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯑꯃ ꯇꯣꯟꯁꯤꯜꯂꯕꯅꯤ. ꯇꯥꯃꯣ ꯑꯗꯨꯝꯅ ꯍꯥꯏꯗꯦꯗ. ꯏꯆꯦ ꯀꯨꯟꯗꯣꯔꯩꯒꯤ ꯐꯤꯔꯦꯞ ꯍꯧꯖꯤꯛꯁꯨ ꯍꯣꯡꯗ꯭ꯔꯤ. ꯇꯥꯃꯣꯒꯤ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯉꯥꯏꯔꯤ. ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯈ꯭ꯔꯕꯅꯤ. ꯑꯩꯒꯤ ꯐꯤꯔꯦꯞꯁꯨ ꯍꯣꯡꯉꯔꯣꯏ. ꯀꯨꯟꯗꯣ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯅꯤꯡꯉꯤ. ꯀꯔꯤꯅꯣ ꯁꯤꯕ ꯆꯪꯕ? ꯀꯔꯤꯅꯣ ꯑꯄꯥꯝ ꯅꯨꯡꯁꯤ? ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯪꯒꯤ ꯐꯤꯔꯦꯞ, ꯑꯩꯒꯤ ꯐꯝꯗꯨꯗꯤ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯂꯛꯄꯒꯨꯝ ꯇꯧꯔꯦ. ꯑꯗꯨꯕꯨ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯁꯦ ꯀꯥꯟꯅꯗꯕꯅꯤ. ꯀꯨꯟꯗꯣ, ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯍꯥꯏꯒꯦ ꯈꯜꯂꯤ. ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯀꯥꯟꯅꯗꯕꯗ ꯗꯥꯛꯐꯝ ꯑꯃ ꯊꯝꯕꯤꯔꯝꯗꯧꯔꯦ. ꯑꯗꯨꯕꯨ ꯅꯪꯁꯨ ꯍꯣꯠꯅꯧ. ꯗꯥꯛꯐꯝꯁꯤ ꯀꯣꯛꯅꯅꯕ ꯍꯣꯠꯅꯧ. ꯃꯁꯦ ꯄꯨꯟꯁꯤꯅꯤ. ꯑꯩꯒꯤꯗꯃꯛꯇꯗꯤ ꯄꯟꯊꯨꯡꯗ꯭ꯔꯤꯉꯩꯗ ꯏꯄꯥꯛꯇ ꯀꯪꯈ꯭ꯔꯕ ꯏꯆꯦꯜꯅꯤ. ꯑꯗꯨꯒ ꯅꯪꯒꯤꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯨꯚꯨꯃꯤꯗ ꯅꯧꯅ ꯈꯤꯛꯈꯤꯕ ꯂꯤꯛꯂꯥꯅꯤ. ꯕꯣꯌꯥꯏ, ꯉꯁꯤꯗꯤ ꯑꯩ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯄꯥꯔꯨꯕꯗ ꯁꯣꯟꯊꯔꯝꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄꯒꯨꯝ ꯇꯧꯏ. ꯑꯩꯉꯣꯟꯗ ꯑꯅꯧꯕ ꯊꯧꯅꯥꯒꯤ ꯏꯅꯣꯠ ꯑꯃ ꯄꯤꯔꯛꯂꯦ. 이제 तामो도 मसा यामना सोचल्ले कनागुम मी अमतिगी वा लौद्रे हिदाकसु अमता चाव हाइबा यादे यामना फिबम चादबा अमदा लेहौरे बोयाई अय अमा हिंगली हाइरगा माबु सिगुम्बा फिबम अमदा थंबा हाइबसे अय पांगदबने अय पुंसिगी लानफमसिदगी माइ लेदुना चेलरो माइ पाकपा अमदी माइ थीबा हाइबदुदि अयगी लाइबंगना लेपजरसनु 이놈자, 통지 엄다 항우바. 따래. 호이, 인돔 자 이행오 기기. 하이마, 낭디, 아속 탱무시다. ꯑꯩ ꯈꯪꯉꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯆꯪꯖꯐꯝ ꯑꯃꯠꯇ ꯄꯤꯕꯤꯌꯣ ꯍꯣꯏ ꯆꯪꯉꯛꯑꯣ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯊꯦꯡꯕ ꯉꯟꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅ ꯄꯥꯟꯗꯝ ꯑꯣꯏꯒꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯣꯟꯆꯠ ꯆꯠꯅꯕꯤꯅ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯆꯠꯅꯕꯤꯒꯤ ꯄꯟꯈꯩ ꯂꯥꯟꯈ꯭ꯔꯕꯤ ꯑꯃꯒꯤꯗꯤ ꯀꯔꯤꯅ ꯄꯥꯟꯗꯝ ꯑꯣꯏꯒꯅꯤ ꯀꯣꯏꯊꯣꯛꯀꯨꯝꯁꯤ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛ ꯍꯟꯖꯟꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯨ ꯑꯀꯤꯕ ꯑꯝꯇ ꯂꯩꯇ꯭ꯔꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯣ ꯅꯪꯕꯨ ꯉꯥꯎꯔꯕ ꯃꯗꯨꯗꯤ
ꯑꯍꯧꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯨꯒ ꯃꯥꯟꯅꯩ꯫ ꯑꯩꯒꯨꯝꯕꯤ ꯑꯉꯥꯎꯕꯤ ꯃꯤꯑꯣꯏ ꯑꯃꯗꯗꯤ ꯊꯤꯅ ꯉꯥꯡꯕ ꯐꯖꯅ ꯉꯥꯡꯕꯒꯤ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯇꯥꯃꯣꯅ ꯑꯩꯉꯣꯟꯗ ꯈꯜꯂꯝꯒꯗꯕꯗꯨꯗꯤ ꯑꯩ ꯈꯪꯉꯤ꯫ ꯀꯨꯟꯗꯣꯔꯩꯗꯤ ꯇꯧ ꯉꯝꯕꯤꯅꯤ꯫ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯆꯩꯕꯤꯔꯦ, ꯀꯌꯥꯔꯛ ꯏꯟꯊꯣꯛꯄꯤꯔꯦ, ꯏꯀꯥꯏꯕ ꯁꯨꯡꯈꯪ ꯈꯪꯗꯦ꯫ ꯁꯤ ꯅꯠꯇ꯭ꯔꯥ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯒꯤ ꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯆꯦꯟꯗꯕ ꯊꯃꯣꯏꯗꯤ ꯄꯥꯟꯕ ꯅꯨꯄꯥ ꯑꯣꯏꯕ ꯑꯃꯗ ꯅꯨꯄꯥꯗꯨꯅ ꯅꯨꯡꯁꯤꯖꯕꯒꯤ ꯏꯔꯤꯛꯇꯣ ꯊꯨꯝꯍꯠꯂꯕ ꯊꯃꯣꯏ ꯄꯥꯟꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯃꯐꯝ ꯈꯪꯗꯕꯤꯅꯤ, ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯁꯤꯗ ꯑꯩ ꯀꯅꯥ ꯑꯃꯃꯨꯛ ꯆꯦꯟꯅꯅꯤꯡꯗꯦ꯫ ꯑꯩ ꯀꯅꯥꯕꯨꯁꯨ ꯋꯥꯍꯟꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯁꯦꯡꯂꯕ ꯄꯨꯟꯁꯤꯗꯣ ꯑꯃꯛꯄ ꯑꯃꯐꯥꯎ ꯂꯩꯍꯟꯅꯤꯡꯗꯦ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯅꯣꯡꯉꯥꯜꯂꯛꯇ꯭ꯔꯤꯉꯩꯗ ꯅꯪ ꯆꯠꯍꯧꯔꯣ꯫ ꯑꯩ ꯏꯟꯗꯣꯝꯆꯥꯕꯨ ꯊꯤꯜꯍꯟꯒꯦ꯫ ꯏꯟꯗꯣꯝꯆꯥ, ꯆꯠꯅꯕꯤꯒꯤ ꯄꯜ ꯂꯥꯟꯊꯣꯛꯇꯨꯅ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯑꯃꯅ ꯆꯨꯡꯗꯅ ꯑꯩꯒꯤ ꯑꯍꯛꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯕꯤ ꯑꯩꯅꯦ꯫ ꯇꯥꯃꯣꯅ ꯂꯧꯁꯤꯟꯕꯤꯗꯕ ꯇꯥꯔꯕꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯅ ꯍꯦꯛ ꯅꯣꯡꯉꯥꯟꯈꯤꯕꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯣ ꯑꯣꯏꯒꯅꯤ꯫ ꯀꯨꯟꯗꯣ, ꯑꯗꯨꯝ ꯉꯥꯏꯒꯅꯨ꯫ ꯃꯗꯨꯒꯤ ꯄꯦꯔꯛꯇꯣ ꯍꯣꯡꯗꯣꯛꯑꯣ꯫ ꯑꯩ ꯍꯟꯗꯣꯛꯑꯣꯏ꯫ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯑꯩ ꯅꯪꯒ ꯍꯤꯡꯃꯤꯟꯅꯒꯅꯤꯌꯦ꯫ ꯀꯨꯟꯗꯣꯔꯩꯒꯤ ꯑꯀꯪꯕ ꯂꯩ ꯄꯔꯦꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯐꯝꯗ ꯆꯟꯅꯐꯝ ꯈꯪꯅ ꯂꯩꯔꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯅꯣꯡꯉꯥꯟꯈꯤꯕ ꯇꯥꯔꯕꯗꯤ ꯀꯨꯟꯗꯣ ꯄꯔꯦꯡꯁꯤꯒꯤ ꯆꯥꯟꯅꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯌꯥꯏ꯫ ꯑꯣꯖꯥ, ꯊꯥꯖ, ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯐꯠꯇꯦ꯫ ꯀꯩꯅꯣ ꯑꯗꯨꯁꯦ? ꯁꯦ, ꯇꯧꯅꯨꯁꯦ꯫ ꯉꯁꯤꯒꯤ ꯑꯀꯪꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯁꯤꯕꯨ ꯊꯋꯥꯏ ꯇꯥꯅ ꯂꯦꯡꯖꯔꯝꯕꯤ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯀꯪꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯁꯦ ꯑꯩꯅ ꯇꯥꯃꯣꯒꯤ ꯉꯛꯁꯝꯗ ꯍꯨꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯅꯧꯅ ꯌꯦꯡꯅꯤꯡꯍꯜꯍꯟꯒꯅꯤ꯫ ꯀꯨꯟꯗꯣ ꯂꯩꯒꯤ ꯐꯖꯔꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯉꯁꯤꯗꯤ ꯅꯪꯒꯤ ꯉꯛꯁꯝꯗ ꯍꯛꯆꯥꯡꯒꯤ ꯈꯟꯖꯕ ꯃꯪꯂꯥꯟꯗꯣ ꯉꯁꯤꯗꯤ ꯃꯪ ꯐꯥꯎꯅꯔꯦ꯫